ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯥꯖ ꯊ. ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯏꯕꯦꯝꯆꯥ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ꯫ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟꯗ ꯂꯩꯔꯦꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇ ꯍꯧꯒꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯃꯄꯥ ꯑꯃ ꯂꯩꯔꯤꯁꯤꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯗꯒꯤ ꯆꯥꯛ ꯆꯥꯗꯨꯅ ꯊꯣꯛꯈꯤꯕꯗꯨꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12-13ꯗꯅꯤ ꯍꯜꯂꯛꯇꯣꯔꯤꯕꯁꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯅꯤꯈꯛ ꯂꯩꯕꯁꯤꯅꯅꯦ ꯊꯕꯛ ꯃꯅꯥ ꯑꯃ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯆꯥꯕꯒ ꯇꯨꯝꯕꯒ꯫ ꯃꯈꯣꯏ ꯆꯥꯎꯔꯛꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯑꯩꯁꯦ ꯑꯄꯪꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯣꯏꯒꯨꯝꯕ ꯄꯣꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯏꯆꯥ ꯄꯣꯛꯂꯝꯗꯕꯅ ꯍꯦꯟꯅ ꯐꯩ꯫ ꯃꯇꯥꯡꯗꯨꯗ ꯁꯅꯥꯍꯜ ꯊꯣꯛꯂꯛꯇꯨꯅ, "ꯑꯣꯏ ꯅꯨꯄꯤ, ꯑꯌꯨꯛꯁꯤꯗ ꯅꯪꯅ ꯏꯁꯧ ꯂꯥꯡꯂꯤꯕꯗꯣ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯍꯣꯔꯦꯟ ꯊꯕꯛ ꯑꯃꯠꯇ ꯃꯥꯡꯒꯣꯜ ꯑꯣꯏꯔꯣꯏ." "ꯀꯔꯤꯒꯤ ꯃꯥꯡꯒꯣꯜ ꯑꯣꯏꯗꯕ? ꯀꯔꯤ ꯊꯕꯛ ꯆꯠꯇꯅ? ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟꯗ ꯂꯩꯔꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯊꯣꯛꯂꯛꯂꯒꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯔꯛꯀꯅꯤ꯫ ꯅꯃꯥꯟꯅꯕꯁꯤꯡꯁꯤꯗꯤꯅꯦ ꯉꯁꯥꯏꯅ ꯊꯕꯛ ꯂꯧꯗ ꯆꯠꯅꯈ꯭ꯔꯤ." "ꯍꯣꯏ, ꯑꯗꯨꯋꯥꯏꯗ ꯏꯁꯧ ꯂꯥꯡꯗꯅ ꯂꯩꯔꯅꯨ꯫ ꯐꯠ ꯐꯠ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯉꯨ꯫ ꯑꯩ ꯊꯕꯛ ꯊꯦꯡꯂꯅꯤ." "ꯀꯔꯤꯒꯤ ꯊꯕꯛ? ꯊꯕꯛ ꯆꯠꯂꯤꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯒ ꯊꯕꯛ ꯁꯨꯔꯨꯕꯒꯤꯅꯦ ꯍꯥꯏꯗꯨꯅ ꯅꯣꯡꯇ ꯄꯩꯁꯥ ꯃꯅꯥ ꯑꯃꯠꯇ ꯄꯨꯁꯤꯜꯂꯛꯇꯕꯁꯤꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯕꯅꯣ? ꯊꯕꯛ ꯆꯠꯂꯒ ꯄꯩꯁꯥ ꯄꯨꯁꯤꯜꯂꯛꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ? ꯁ꯭ꯋꯥꯏꯗ ꯑꯐꯪꯕ ꯊꯕꯛ ꯈꯔ ꯁꯨꯔꯒ ꯂꯩꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯤ ꯀꯣꯏꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ꯫ ꯑꯩ ꯅꯪꯅ ꯊꯕꯛ ꯆꯠꯄꯒ ꯄꯥꯝꯖꯗ꯭ꯔꯦ꯫ ꯅꯪꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ? ꯅꯆꯥꯁꯤꯡꯕꯨ ꯁꯦꯟꯅꯒꯗ꯭ꯔꯥ? ꯌꯨꯝꯒꯤ ꯀꯨꯞꯅꯣꯝꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ? ꯁꯦꯜꯕꯨ ꯇꯥꯟꯒꯗ꯭ꯔꯥ? ꯑꯩ ꯈꯪꯗ꯭ꯔꯦꯕ꯫ ꯑꯩꯗ ꯁꯤꯖꯅꯤꯡꯂꯦ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯨꯛ ꯐꯠꯇꯕ ꯃꯄꯥ ꯃꯆꯥꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯣꯏꯒꯨꯝꯅ ꯇꯧꯕ ꯀꯅꯥ ꯌꯥꯎꯕꯒꯦ?" "ꯅꯪ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯗꯤ ꯉꯥꯡꯂꯒ ꯂꯩꯍꯧꯔꯣ." ꯁꯅꯥꯍꯜ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯏꯕꯦꯝꯆꯥ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯨ ꯃꯁꯥ ꯋꯥꯔꯒ ꯇꯣꯛꯂꯤ꯫ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥꯍꯜ ꯊꯕꯛ ꯁꯨꯕ ꯆꯠꯂꯕꯁꯨ ꯃꯌꯨꯝꯗ ꯀꯥ ꯍꯦꯟꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯇꯦ꯫ ꯃꯥꯅ ꯊꯕꯛ ꯁꯨꯕꯗ ꯐꯪꯂꯛꯄ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯖ꯭ꯋꯥꯔꯗ ꯑꯃꯗꯤ ꯌꯨ ꯊꯛꯇꯨꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯍꯥꯛ ꯃꯆꯥꯒꯤ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯃꯠꯇ ꯈꯟꯗꯦ꯫ ꯏꯕꯦꯝꯆꯥꯅ ꯂꯧ ꯀꯨꯝꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯏꯃꯨꯡ ꯊꯥꯛꯄꯅꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯡꯒꯜ ꯂꯣꯏꯅ ꯁꯔꯦꯞ ꯐꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯨꯡ ꯄꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯣꯝꯗ ꯏꯕꯦꯝꯆꯥ ꯃꯄꯥꯟꯗ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯨꯔꯒ ꯃꯆꯥ ꯑꯅꯤꯗ ꯑꯃꯨꯛ ꯃꯥꯒꯤ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯍꯩꯊꯔꯤ꯫ "ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯅꯣꯏ ꯑꯅꯤ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯅꯊꯨꯟ ꯅꯅꯥꯗ ꯍꯥꯞꯇꯕ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯦꯕ꯫ ꯍꯥꯏ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯑꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯂꯅꯤ꯫ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯛꯎ, ꯑꯗꯨꯒ ꯅꯨꯡꯁꯥꯁꯦ ꯍꯥꯏꯒꯠꯇ꯭ꯔꯤꯉꯩꯗꯅꯦ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯇꯧꯔꯝꯃꯨ." ꯏꯕꯦꯝꯆꯥ ꯃꯆꯥ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯏꯔꯨꯖ ꯃꯥꯏꯊꯖꯔꯨꯔꯦ꯫ ꯑꯗꯨꯒ ꯃꯩꯔꯥ ꯂꯥꯡꯂꯨꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯆꯥ ꯑꯅꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯆꯥ ꯑꯅꯤꯗꯨ ꯉꯁꯥꯏ ꯇꯨꯝꯍꯧꯕꯗꯒꯤ ꯃꯄꯣꯞ ꯀꯥꯏꯔꯝꯗꯅ ꯂꯩꯕꯗꯨ ꯎꯕꯗ ꯏꯕꯦꯝꯆꯥ ꯈꯔ ꯈꯣꯟ ꯀꯜꯂꯞꯅ, "ꯅꯣꯏ ꯑꯅꯤ ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯅꯅꯥꯗꯨꯗ ꯑꯃꯠꯇ ꯇꯥꯗꯦ꯫ ꯍꯥꯏ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯣ." ꯁꯅꯥꯅ, "ꯑꯁ ꯏꯃꯥ, ꯏꯁꯧ ꯑꯗꯨ ꯌꯥꯝ ꯂꯥꯡꯂꯤꯗꯣ ꯋꯥꯗ꯭ꯔꯣ? ꯀꯌꯥꯝ ꯊꯦꯡꯂꯒꯦ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩ꯫ ꯃꯆꯥꯗꯨ ꯑꯃꯇ ꯅꯨꯡꯁꯤꯗꯕ ꯈꯪꯗꯦ." "ꯑꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯧ, ꯑꯣ ꯀꯇꯟꯖꯥꯎꯁꯤꯡ, ꯑꯣ ꯍꯧꯒꯠꯄꯤꯔꯣ." ꯍꯦꯝꯕꯅ, "ꯑꯣ ꯌꯥꯔꯦ ꯏꯃꯥ, ꯑꯩ ꯍꯧꯒꯠꯆꯔꯦ꯫ ꯀꯔꯤ ꯏꯁꯧꯅꯣ ꯈꯪꯗꯦ, ꯉꯁꯥꯏ ꯅꯣꯡꯉꯥꯜꯂꯛꯄꯗꯒꯤ ꯏꯁꯧ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯆꯔꯣꯏꯗꯒꯤ ꯈꯔ ꯍꯦꯜꯂꯤ, ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯇꯧꯗꯦ꯫ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗꯕꯀꯣ." ꯑꯁꯨꯝꯅ ꯍꯦꯝꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯆꯥꯅ, "ꯍꯥꯏ ꯁꯅꯥ, ꯅꯪꯗꯤ ꯍꯧꯒꯠꯈꯤꯔꯣꯏꯗ꯭ꯔꯥ? ꯆꯠꯂꯣ, ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯂꯒꯅꯦ ꯅꯨꯡꯁꯥ ꯍꯥꯏꯒꯠꯇ꯭ꯔꯤꯉꯩꯗ ꯏꯪꯈꯣꯜꯗꯣ ꯑꯝꯇ ꯇꯧꯔꯨꯁꯨ꯫ ꯏꯃꯥ ꯆꯥꯛꯈꯨꯝꯗ ꯆꯪꯂꯤ." ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯆꯥ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯍꯦꯝꯕ ꯃꯥꯒ ꯈꯪꯅꯖꯕ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯦꯝꯕꯤ ꯃꯔꯩꯒꯗꯨ ꯈꯔ ꯀꯣꯜꯂꯒ, "ꯇꯥ ꯍꯦꯝꯕ, ꯅꯪꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯕꯣ." "ꯀꯔꯤꯒꯤꯅꯣꯅꯦ? ꯀꯔꯤꯒꯤ ꯄꯥꯈꯠꯂꯤꯕ?" "ꯑꯗꯨꯕꯨꯔꯣ,
ꯑꯩꯗꯤ ꯑꯉꯥꯡꯅꯤꯗꯅ ꯑꯗꯨꯅ ꯅꯪꯅ ꯍꯌꯦꯡ ꯑꯩꯉꯣꯟꯗ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯏꯇꯣꯝꯗ ꯊꯝꯂꯝꯂꯗꯤ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯃꯣꯏꯊꯦꯝ ꯇꯧꯗꯣꯏꯕ ꯅꯪ ꯌꯥꯝ ꯈꯟꯖꯤꯟꯃꯜꯂꯦ ꯈꯟꯖꯤꯟꯒꯅꯨ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯉꯁꯤ ꯆꯦꯟꯈ꯭ꯔꯁꯤꯔꯣ ꯆꯦꯟꯕ ꯀꯥꯏꯅ ꯉꯝꯈꯤꯔꯣꯏ ꯑꯗꯨꯗꯤ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯃꯃꯥꯅ ꯍꯌꯦꯡ ꯈꯔ ꯂꯩꯔꯒ ꯄꯥꯜꯂꯣ ꯍꯥꯏꯌꯦ ꯑꯗꯣ ꯇꯥꯍꯦꯝꯕ ꯅꯪ ꯑꯩ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣꯏ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯝꯇ ꯋꯥꯁꯛꯎꯅꯤ ꯑꯣ ꯅꯨꯡꯁꯤꯌꯦ ꯀꯩꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯑꯣ ꯑꯗꯣ ꯑꯝꯇ ꯋꯥꯁꯛꯑꯣ ꯍꯥꯏꯕ ꯀꯤꯕ꯭ꯔꯣ ꯋꯥꯁꯛꯄꯕꯣ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯋꯥꯁꯛꯄ ꯀꯤꯕꯒꯤ ꯅꯠꯇꯦ ꯐꯠꯇꯦ ꯍꯥꯏꯅꯕꯅꯤ ꯁꯤꯁꯤ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯑꯩ ꯋꯥꯁꯛꯀꯦ ꯍꯦꯝꯕ ꯂꯦꯝꯕꯤꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯇ ꯊꯝꯗꯨꯅ ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯦ ꯑꯩꯅ ꯅꯪꯕꯨ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯅ ꯑꯋꯥꯕꯇꯅ ꯁꯔꯨꯛ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯦꯟꯈꯤꯕ ꯑꯣꯏꯔꯁꯅꯨ ꯌꯥꯔꯕꯁꯤ ꯑꯣꯏꯔꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯝꯕꯤ ꯍꯦꯟꯕꯗ ꯌꯥꯔꯦ ꯅꯨꯡꯁꯤꯕꯅ ꯑꯗꯣ ꯇꯥꯍꯦꯝꯕ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ ꯍꯥꯏꯌꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯑꯃꯨꯛ ꯀꯧꯗ꯭ꯔꯁꯨ ꯏꯀꯥꯏꯔꯦ ꯅꯪꯉꯣꯟꯗ ꯍꯥꯏꯃꯟꯗꯅ ꯅꯪꯁꯨ ꯌꯥꯝ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯄꯩꯁꯥꯔꯣ ꯀꯌꯥꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯂꯨꯄꯥ 50 ꯌꯥꯎꯔꯝꯒꯅꯤ ꯌꯥꯔꯅꯤ 50ꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯗꯣ ꯍꯨꯟꯅꯕ ꯁꯦꯜ ꯁꯨꯔꯝꯗ꯭ꯔꯦ ꯑꯗꯣ ꯇꯥꯍꯦꯝꯕ ꯅꯪꯁꯨ ꯊꯦꯡꯂꯦ ꯍꯟꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯆꯪꯈ꯭ꯔꯦ ꯂꯦꯝꯕꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯦꯝꯕꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯂꯤꯕꯁꯤꯁꯨ ꯐꯅꯌꯥꯝ ꯌꯥꯝꯂꯤ ꯍꯦꯝꯕꯅ ꯃꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯒ ꯍꯦꯝꯕꯅ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯕꯅ ꯉꯁꯤꯐꯥꯎ ꯈꯪꯁꯤꯟꯅꯗ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯂꯦꯝꯕꯤꯁꯨ ꯐꯅ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯕꯁꯨ ꯍꯦꯝꯕꯗ ꯃꯍꯥꯛ ꯂꯩꯒꯅꯤ ꯍꯥꯏꯅ ꯆꯞꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯁꯣꯝꯗ ꯏꯕꯦꯝꯆꯥꯒꯤ ꯃꯆꯥ ꯑꯍꯜꯅ ꯏꯁꯧ ꯀꯟꯅ ꯂꯥꯡꯂꯤ ꯁꯅꯥꯅ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯇꯨ ꯁꯦꯠꯂ ꯆꯠꯂꯝꯒꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯗꯣꯔꯤꯕꯅꯤ ꯁꯣꯝꯗ ꯅꯨꯃꯤꯠ ꯇꯥꯗꯣꯔꯤꯕꯁꯤ ꯏꯕꯦꯝꯆꯥꯅ ꯁꯅꯥ ꯀꯩꯗꯧꯔꯦ ꯑꯗꯨꯋꯥꯏꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯗꯨꯅ ꯅꯅꯥꯎ ꯍꯦꯝꯕꯗꯤ ꯑꯣ ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠꯇꯨ ꯁꯦꯠꯂꯒ ꯆꯠꯈ꯭ꯔꯦꯕ ꯑꯣ ꯑꯗꯨꯅ ꯑꯣꯏꯔꯦ ꯅꯪꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯗꯤ ꯈꯪꯗ꯭ꯔꯦꯗ ꯇꯧꯅꯔꯤꯁꯤꯡꯁꯦ ꯍꯦꯝꯕ ꯁꯣꯝꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄ ꯎꯕꯗ ꯁꯅꯥꯅ ꯑꯣꯏ ꯍꯦꯝꯕ ꯐꯠ ꯂꯥꯎꯅ ꯑꯩ ꯁꯣꯝꯗ ꯊꯕꯛ ꯌꯥꯗ꯭ꯔꯤ ꯄꯨꯡꯁꯦ ꯊꯦꯡꯂꯦ ꯊꯨꯔꯣ ꯑꯝꯇ ꯂꯥꯎ ꯇꯆꯥ ꯀꯩ ꯊꯕꯛ ꯆꯠꯇꯣꯏꯅꯣ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯌꯥꯝ ꯊꯨꯅ ꯍꯣꯡꯗꯣꯔꯣ ꯑꯁꯣꯝꯗ ꯁꯥꯎꯕꯗ ꯂꯣꯏꯔꯝꯃꯅꯤ ꯇꯆꯥ ꯀꯅꯥꯅ ꯁꯥꯎꯗꯣꯏꯅꯣ ꯁꯅꯥ ꯐꯠ ꯂꯥꯎꯅ ꯃꯅꯥꯎꯅ ꯍꯪꯂꯤꯕꯗ ꯈꯨꯝꯗꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯆꯥꯅ ꯍꯥꯏ ꯑꯆꯧꯕ ꯊꯦꯡꯅ ꯍꯜꯂꯛꯀꯅꯨꯀꯣ ꯃꯇꯝ ꯐꯠꯇꯦ ꯃꯝꯗ꯭ꯔꯤꯉꯩ ꯍꯜꯂꯛꯎꯀꯣ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯃꯆꯥꯗ ꯍꯥꯏꯔꯤ ꯑꯗꯨꯒ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯃꯅꯤꯡꯗ ꯁꯤꯡ ꯐꯧꯔꯒ ꯂꯩꯍꯧꯕꯅꯤ ꯑꯝꯇ ꯂꯧꯁꯤꯜꯂꯝꯃꯨ ꯆꯠꯂꯨ ꯏꯃꯥ ꯏꯁꯤꯡ ꯕꯥꯔꯇꯤꯟ 1-2 ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯥꯛꯈꯠꯂꯨꯒꯦ ꯏꯕꯦꯝꯆꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯕꯥꯇꯤꯟ ꯄꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯍꯦꯝꯕꯁꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯏ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ ꯏꯕꯦꯝꯆꯥ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯣꯡꯁꯨ ꯇꯥꯔꯛꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯂꯧꯗꯣ ꯑꯝꯇ ꯇꯥ ꯆꯥꯎꯕꯗ ꯈꯣꯏꯅꯕ ꯃꯣꯏ ꯃꯄꯥꯅ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯍꯣꯔꯦꯟ ꯊꯕꯛ ꯆꯠꯄꯗ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣ ꯅꯪꯁꯤ ꯅꯨꯄꯥ ꯅꯪ ꯂꯧꯁꯤ ꯍꯣꯠꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯏꯟꯁꯤꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯔꯦꯟ ꯍꯥꯏꯔꯝꯃꯨ ꯈꯔ ꯂꯩꯔꯕꯗꯤ ꯐꯧ ꯍꯨꯟꯕ ꯌꯥꯔꯛꯂꯅꯤ ꯃꯤꯒꯤ ꯂꯣꯏꯅ ꯈꯣꯏꯅꯈ꯭ꯔꯕꯅꯤ ꯍꯣꯏꯁꯦ ꯌꯥꯔꯤꯁꯦ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯝꯃꯒꯦ ꯆꯠꯂꯣ ꯆꯥꯛꯇꯣ ꯊꯤꯔꯝꯃꯨ ꯑꯩ ꯊꯦꯡꯂꯅꯤ ꯏꯕꯦꯝꯆꯥ ꯏꯃꯨꯡꯂꯣꯝꯗ ꯆꯥꯛ ꯊꯤꯕ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯗꯨꯅ ꯊꯕꯛ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯛ ꯂꯩꯔꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ 3 ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯃꯇꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯑꯆꯧꯕ ꯅꯪꯁꯨ ꯑꯇꯣꯝꯕ ꯅꯪꯁꯨꯅꯦ ꯂꯣꯏꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯃꯨꯟꯅ ꯇꯥꯎ ꯏꯃꯥ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯅꯈꯣꯏ ꯑꯅꯤ ꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯔꯤ ꯍꯧꯖꯤꯛꯇꯤꯅꯦ ꯅꯣꯏꯁꯨ ꯅꯌꯨꯝ ꯅꯀꯩ ꯄꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯈꯔ ꯌꯦꯡꯂꯨ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯍꯥꯏꯕꯅꯤ ꯅꯣꯏ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯣ ꯃꯗꯨꯅ ꯏꯃꯥꯗ ꯄꯤꯁꯤꯜꯂꯛꯎ ꯏꯃꯥ ꯂꯧꯗꯨꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯁꯦꯜꯕꯨ ꯄꯤꯒꯗ꯭ꯔꯥ ꯄꯣꯌꯦꯡ ꯆꯌꯦꯡꯕꯨ ꯄꯨꯒꯗ꯭ꯔꯥ ꯅꯄꯥꯅ ꯀꯔꯤꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯇꯥꯟꯕꯅ ꯌꯨꯝꯁꯤꯗ
ꯅꯣꯡ ꯇꯅꯤꯡ ꯊꯤꯅ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯦ ꯏꯃꯥ ꯋꯥꯔꯤ ꯑꯗꯨꯅ ꯅꯣꯏꯅ ꯁꯨꯖꯕꯗꯣ ꯅꯣꯏꯒꯤ ꯇꯨꯡꯁꯤꯟꯖꯧ ꯅꯈꯣꯏ ꯅꯣꯡꯃꯗꯤ ꯌꯨꯝ ꯄꯥꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯁꯨꯝ ꯂꯩꯊꯣꯛꯄ ꯌꯥꯗꯦ ꯏꯆꯥꯁꯥ ꯅꯄꯥꯅ ꯃꯔꯣꯜ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯔꯤꯅꯣ ꯏꯃꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯅꯈꯣꯏ ꯑꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯅꯄꯥꯁꯨ ꯇꯥꯍꯟꯕ ꯌꯥꯔꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯐꯖꯅ ꯍꯥꯏꯗꯨꯅ ꯌꯦꯡꯍꯟꯅꯤꯡ ꯏꯃꯥꯅꯁꯨ ꯍꯥꯏꯒꯦ ꯅꯣꯏ ꯆꯥꯎꯔꯛꯂꯕꯅꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯤ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕꯁꯤꯗꯒꯤ ꯏꯃꯥ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯆꯥꯁꯥ ꯏꯕꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯟꯗꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯈꯔ ꯉꯥꯎꯖꯕ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯗꯤ ꯑꯗꯨꯃꯛ ꯏꯟꯖꯩ ꯅꯣꯡꯃꯇ ꯃꯃꯥ ꯃꯄꯥꯗ ꯑꯀꯟꯕ ꯋꯥꯍꯩ ꯈꯣꯟꯗꯥ ꯁꯤꯖꯤꯟꯅꯖꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯁꯅꯥ ꯑꯃꯁꯨꯡ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯕꯛ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯄꯨꯔꯤ ꯃꯃꯥꯕꯨ ꯊꯕꯛ ꯌꯥꯝꯅ ꯁꯨꯍꯜꯂꯝꯗꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯪꯂꯛꯄ ꯁꯦꯜꯐꯝꯁꯤꯡꯁꯨ ꯃꯃꯥꯗ ꯂꯣꯏꯅ ꯄꯤꯁꯤꯜꯂꯤ ꯁꯅꯥ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯕꯗ ꯁꯦꯜ ꯐꯪꯂꯛꯄꯗꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯍꯔꯥꯎ ꯍꯔꯥꯎ ꯉꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯕꯦꯝꯆꯥ ꯐꯤ ꯁꯥꯔꯝꯕꯗꯒꯤ ꯀꯨꯝꯊꯔꯛꯏ ꯁꯅꯥ ꯃꯃꯥ ꯎꯕꯗ ꯃꯥ ꯐꯤ ꯁꯥꯔꯝꯂꯤꯔꯣ ꯑꯩꯈꯣꯏꯅ ꯁꯥꯔꯅꯣ ꯍꯥꯏꯔꯒ ꯑꯣ ꯌꯨꯝꯗ ꯑꯗꯨꯝ ꯂꯦꯝꯅ ꯂꯩꯕꯗꯣ ꯏꯃꯥ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯩ ꯄꯥꯡꯒꯜ ꯁꯣꯟꯕꯁꯨ ꯅꯠꯇꯦ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯁꯥꯒꯤ ꯁꯤꯅ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠꯇ ꯂꯩꯕꯗꯁꯨ ꯌꯥꯏ ꯉꯥꯁꯤꯗꯤ ꯍꯥꯎꯔꯅꯤꯗ ꯏꯃꯥꯒ ꯄꯥꯕꯒ ꯄꯤꯖꯒꯦꯅ ꯇꯥꯆꯧ ꯏꯕꯥꯅꯤꯅ ꯂꯩꯔꯛꯂꯤꯕꯅꯤ ꯑꯗꯣ ꯏꯃꯥ ꯄꯥꯕ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯅꯣꯏ ꯄꯥꯕꯅ ꯉꯟꯅ ꯍꯜꯂꯛꯂꯗꯤ ꯂꯣꯏꯔꯦꯗꯅ ꯃꯥ ꯁꯤ ꯑꯩꯈꯣꯏ ꯍꯦꯝꯕꯒꯤꯒ ꯑꯩꯒꯤꯒꯅꯤ ꯑꯗꯣ ꯁꯦꯜꯁꯤ ꯏꯃꯥ ꯊꯝꯖꯤꯜꯂꯣ ꯑꯗꯨꯒ ꯏꯃꯥ ꯄꯩꯁꯥ ꯈꯔꯗꯤ ꯂꯧꯊꯣꯛꯍꯧꯔꯦ ꯍꯣꯏ ꯏꯃꯥ ꯊꯝꯖꯤꯟꯕꯤꯔꯒꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯔꯤ ꯏꯆꯥ ꯑꯅꯤ ꯆꯥꯎꯔꯛꯄꯗꯒꯤ ꯏꯆꯥꯒꯤ ꯃꯄꯥꯟ ꯆꯥꯕ ꯐꯪꯂꯕꯅꯤ ꯑꯗꯣ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯂꯧꯍꯧꯔꯤꯕꯣ ꯀꯣꯟꯅꯒꯗ꯭ꯔꯣ ꯂꯣꯏꯅ ꯂꯧꯔꯣꯗꯅ ꯀꯣꯟꯅꯗ꯭ꯔꯕꯗꯤ ꯂꯧ ꯅꯣꯏꯒꯤ ꯃꯃꯥꯡꯗ ꯐꯪꯂꯛꯄꯁꯨ ꯏꯃꯥꯗ ꯂꯣꯏꯅ ꯊꯝꯖꯤꯟꯕꯅꯤ ꯑꯗꯣ ꯄꯩꯁꯥꯗꯨ ꯀꯩꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅꯣ ꯀꯣꯟꯅꯔꯗ꯭ꯔꯥꯕ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯁꯅꯥꯅ ꯃꯃꯥꯗ ꯅꯃꯧ ꯅꯨꯄꯤꯒꯤ ꯐꯤ ꯐꯅꯦꯛ ꯂꯩꯒꯗꯧꯕꯅꯤ ꯍꯩꯃꯥ ꯑꯉꯥꯎꯕꯁꯤꯗꯤ ꯃꯃꯥꯏꯒ ꯁꯍꯨꯟ ꯇꯨꯞꯂꯕ꯭ꯔꯥ ꯏꯀꯥꯏꯕꯒ ꯈꯪꯗ꯭ꯔꯦꯅꯦ ꯁꯤꯌꯥ ꯏꯃꯥꯗꯕꯨ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯗꯣ ꯏꯃꯥ ꯑꯩ ꯉꯥꯗꯣ ꯁꯦꯝꯂꯝꯂꯒꯦ ꯏꯔꯨꯖꯗ꯭ꯔꯤꯉꯩꯗ ꯑꯇꯣꯝꯕ ꯆꯠꯂꯣ ꯅꯪ ꯏꯔꯨꯖꯔꯨꯔꯣ ꯇꯥꯆꯧ ꯉꯥ ꯁꯦꯝꯗꯣꯛꯂꯛꯈꯤꯒꯦ ꯍꯣꯏ ꯇꯥꯆꯧ ꯍꯦꯝꯕꯁꯨ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯝꯆꯥꯅ ꯁꯅꯥ ꯆꯠꯂꯣ ꯅꯪꯁꯨ ꯏꯔꯨꯖꯔꯨꯔꯣ ꯅꯨꯡꯗꯥꯡ ꯇꯥꯈ꯭ꯔꯅꯤ ꯑꯃꯨꯛ ꯅꯥꯅꯤꯀꯣ ꯑꯗꯨꯒꯅꯦ ꯄꯣꯊꯥꯖꯔꯣ ꯋꯥꯔꯝꯃꯅꯤ ꯏꯃꯥ ꯉꯥꯁꯦ ꯁꯦꯝꯕꯤꯔꯒꯦ ꯆꯠꯂꯣ ꯑꯗꯣ ꯀꯨꯏꯅ ꯂꯨꯖꯔꯨꯅꯨꯀꯣ ꯑꯃꯨꯛ ꯅꯥꯅꯤ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯏꯕꯦꯝꯆꯥ ꯃꯄꯨꯔꯣꯏꯕꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯄꯤꯔꯣꯏꯗꯕ꯭ꯔꯥ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯀꯩ ꯂꯩꯔꯦ ꯑꯩ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯄꯥꯝꯃꯤ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯅꯨꯄꯤ ꯃꯣꯏ ꯄꯥꯕꯨꯡꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯍꯥꯟꯅ ꯉꯥꯎꯔꯝꯂꯕꯁꯨ ꯌꯨ ꯊꯛꯄ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯇꯣꯛꯄꯤꯔꯣ ꯅꯆꯥ ꯄꯥꯈꯪ ꯐꯥꯔꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯌꯥꯔꯗꯤ ꯃꯣꯏ ꯇꯥꯁꯨ ꯊꯕꯛ ꯆꯠꯄꯁꯤ ꯌꯥꯔꯗꯤ ꯂꯦꯞꯄꯤꯔꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯄ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯅꯤ ꯑꯁꯤꯅ ꯁꯦꯜ ꯇꯥꯜꯂꯛꯂꯦ ꯃꯈꯣꯏꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯤꯔꯁꯤ ꯃꯣꯏ ꯄꯥꯕꯨꯡ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯍꯌꯦꯡ ꯃꯧ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯕ ꯍꯧꯅꯗꯦ ꯃꯧꯅ ꯎꯁꯤꯠꯂꯣꯏ ꯃꯧꯗ ꯅꯠꯇꯅ ꯃꯤꯅꯁꯨ ꯎꯁꯤꯠꯂꯣꯏ ꯑꯗꯨꯅ ꯃꯣꯏ ꯄꯥꯕꯨꯡ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯍꯣꯏꯅꯦ ꯅꯨꯄꯤ ꯏꯕꯥꯅꯤꯁꯤ ꯏꯃꯧ ꯎꯕ ꯌꯥꯔꯕꯅꯤꯀꯣ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯎꯔꯤꯅꯤ ꯑꯩꯗꯤ ꯏꯃꯧꯒꯤ ꯏꯁꯨꯒꯗꯣ ꯈꯪꯎꯒ ꯎꯅꯤꯡꯂꯛꯂꯦꯅꯦ ꯅꯨꯄꯤ ꯑꯣ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯣꯕ ꯁꯦꯜꯗꯣ ꯌꯨꯝꯗ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯋꯥꯕꯨ ꯑꯗꯣ ꯖ꯭ꯋꯥꯔꯗꯤ ꯑꯩ ꯇꯣꯛꯄ ꯉꯝꯅꯤ ꯅꯨꯄꯤ ꯑꯗꯣ ꯌꯨꯗꯤ ꯉꯝꯗꯧ ꯃꯥꯟꯗꯦꯍꯦ ꯅꯣꯡ ꯐꯥꯗꯣꯛꯅ ꯃꯥꯟꯅꯕ ꯄꯨꯟꯕꯗꯤ ꯍꯦꯛ ꯃꯊꯛꯎ ꯀꯥ ꯍꯦꯟꯅ ꯊꯛꯀꯅꯨ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯉꯁꯤ ꯀꯩ ꯂꯩꯕꯒꯤ ꯊꯕꯛ ꯆꯠꯂꯣꯏ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯄꯨꯗꯣ ꯃꯣꯏꯒꯤ ꯉꯁꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛ ꯃꯥꯜꯂꯦ ꯑꯗꯨꯅ ꯂꯥꯛꯂꯅꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯉꯔꯥꯡ ꯑꯣ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯑꯗꯨꯗꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯁꯤ ꯐꯣꯏꯗꯣꯛꯄꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛꯇ ꯃꯈꯣꯡ ꯌꯥꯟꯕꯤꯔꯝꯃꯨ ꯀꯨꯏꯔꯦ ꯆꯪꯕꯤꯗꯕ ꯍꯣꯏ ꯑꯗꯣ ꯆꯠꯂꯣ ꯅꯆꯥ ꯑꯅꯤꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯣ ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯔꯨꯁꯣ ꯁꯅꯥꯍꯜꯁꯨ ꯏꯪꯈꯣꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯏꯕꯦꯝꯆꯥꯁꯨ ꯃꯆꯥ ꯑꯅꯤꯕꯨ ꯀꯧꯏ ꯑꯣ ꯁꯅꯥ ꯍꯦꯝꯕ ꯅꯣꯏꯕꯨ ꯍꯧꯒꯠꯂꯣꯟꯍꯦ ꯊꯕꯛ ꯊꯦꯡꯈꯤꯕ ꯇꯥꯔꯦ
इमा चांग मै थागतलबनिको मखोय अनीसु ममाना nganglibado taraduna haugatuna machin maya singdoklaga thabak chatnaba loishilli aduga mamana makhoi anibu chak pijaduna thabak chathanbikhre nongmagi numitni sana laisnaga wari sanari o tasana ibani chelaseba natradi ai atopa amaga soidana luhongkhiba tari masaisu ekhoi pabagi mamanabado adu laklami luhongbagi wafam haudu ame hayi khara laikhisidana ai sel khara tanchingi yum sanaba ho aidi koina laide oiradi yararoi adu oiradi nangna tomta leijahuro aidine adum chakki taba aibu pokpi ima ipana haibada aduna gyan ta jongna sauginu se ai loina phanaba silagi ado nang thamari mungai ho adudi noidane chakaubagi pothin bo ina lakligi thamari aidi hayeng mak chen ba pamlabani hoise ado sauna nang mom da tap thau kai doge nasak loi thijili karigi thibano ai khangde ado thujin jero natradi aidi haibiri sini nangna thalai jahawni ai chatle ngai khu mi nongbo wari ngak sagi se kari wari sagi dorige ai changli nang le hawro nangna thakta sawro laisna asumna hairam laga changkri sana sumayum da halakli asumna matam khara hawkri sana thabak chatlam daida phagi wai kari wai ma rendi injang ahawba mathong lamo ngasi din namong nupi pura adabani ibem janok tuna oh puro o haini aidi na hanna imawgado uning labani sana sunui mamada she manam lamlo ai chalage sana mamana manam nam halaga thabak chatkri matang du da hemba thoklak tuna ma se manam namlo thengli ta chawdo chakrabo asumna masu mamada manam nam halaga masu thabak chatkri matang du da sana halsu thabak chatna ba thoklei dubi indina leiram ai chaluki lekai de chatkano ai chaluki ge nubi hairam laga sana halsu chatkre ibem cha changlaktuna magi chak saru adu thiduna chai loiraduna kolik singdu loishilli mahak nayak imungi thabain khang loishilli loiraduna amuk phi amuk sudui loiraba kanda phi amuk sai somda sanaga laisnana hairaklamni o aidi ngasi jendraba nang aigi wakhal kautho ai nanga kaineradabani napa adu thoktaba nasagi sel thoktabra haibasu nataba somda mina grigri taksilakle haibabu thosthade haibanida aida harisini ngasi hek jendraba amuk khana nang unaba lakan aduga ibani gi mari ngasi dagi thadatlabani aida harisini asengmani tasana laisna adumaina de hainuda kari gi haidabano ha hoise ai nupa thoklagi ibani ngasi chelasi ho adunidana nupa thokpa haise adumaina nupa thokladi nungsidana adu laisna noi paba khoina amuk thibala adi apang kamaina khangdorige lao adudi chelasi asumna laisna amadi sana cheli somdasu hembaga lembi ka kanna khanari lembe nada toba nang aina na hadaki yengi yengbani yam ka hele aina kari da ka helage lembe nang na tawrising do ai loi khangba jani aina na hadaki nangi na wong khangdoke na wam ta haidabani ko aina kari tawrage amta hayo ba nang na aina taba atopa nupa mayam ama koiraga se lauthokliba ai khangloi haina khanbra aina kanadagi lauthokhrabage nang praman puthokpa ngamgadra aina tawe hairabani na hojik praman puthokta ba yaroi karigi praman nasana khangjo roman yaudrabasu nasana gyan taba yarabani phadrakadra haina tum yengambani nang phawdi lairadana sum henjile oh adu khangledi yare ibani ngasi dagi mari sa tatnarasi karigi tanaba khutum sina thinjilakani nammai du kainaba lembi wangangde mapi ira chele oi pedhasanarakan yeningde kanana yengne na kablina ha ai mangde kablakan ai changlage ta hembana ai haina drasu nasidagi ibani kainarisi ta hembana phani khanbado adum tokro ai so ai gi nungai na bulambi ma thikrage train jani ai song na wangang lakan lo ngasi ibani chelasi gai yaro ai angang oi karai dagi ngang no nangbo aina chahi mari muktang hanbagiro aidi chendaba sukay yaroi talleba aya topa koiraroige ba tahemba koigera koiroi ai khangni ngasi cheladabani nang atopa amada chengrage hairo ai chakraga ha asumna hembana yamandabadagi namduna ani dusu seli somda mama ibemcha chakloiraduna macha ani bu mangolda phamduna ngairi mapuroiba thongalomdagi changlaklaga mama kaidaurage ne nang ai ngairam libro lao changlesi
ꯆꯥꯛꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯉꯁꯤꯗꯤ ꯅꯆꯥ ꯑꯅꯤꯗꯤ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯃꯣꯏ ꯄꯥꯕꯨꯡ ꯉꯥꯏꯕꯅꯣ ꯅꯆꯥ ꯑꯅꯤ ꯉꯥꯏꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯝ ꯃꯝꯂꯒ ꯍꯜꯂꯛꯂꯕꯗꯨꯗ ꯑꯣ ꯆꯥꯛꯇꯣ ꯃꯣꯏ ꯄꯥꯕꯨꯡ ꯆꯥꯊꯣꯛꯄꯤꯔꯨꯔꯣ ꯊꯤꯔꯒ ꯆꯥꯛꯎꯝꯅ ꯎꯞꯇꯨꯅ ꯊꯝꯂꯝꯂꯕꯅꯤ ꯅꯪꯗꯤ ꯑꯗꯣ ꯅꯆꯥꯁꯤꯡꯕꯨ ꯀꯥꯏ ꯆꯠꯅꯤ ꯍꯥꯏꯔꯝꯒꯦ ꯅꯍꯥꯟ ꯃꯈꯩ ꯑꯗꯨꯃꯛ ꯉꯟꯕꯗꯥꯏꯅꯦ ꯑꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯅ ꯄꯥꯈꯪꯅꯤꯅ ꯃꯃꯥꯟꯅꯕꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯄꯨꯟꯕ ꯑꯣꯏꯔꯝꯕꯁꯨ ꯃꯌꯥꯏ ꯃꯃꯥ ꯂꯥꯎ ꯏꯃꯨꯡꯗ ꯀꯩꯁꯨꯝ ꯇꯧꯔꯣ ꯅꯆꯥ ꯄꯥꯈꯪ ꯂꯣꯏꯅ ꯐꯥꯔꯕꯅꯤ ꯃꯇꯥꯡꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝ ꯑꯗꯨꯗ ꯃꯤ ꯆꯪꯂꯛꯄ ꯎꯔꯝꯃꯤ ꯂꯩꯁꯅꯥꯅ ꯗꯥꯁꯅꯥ ꯅꯣꯏ ꯃꯥꯒ ꯄꯥꯕꯒꯔꯣ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯦ ꯃꯥꯅꯤ ꯂꯥꯛꯑꯣ ꯑꯗꯨꯝ ꯑꯩ ꯉꯝꯃꯔꯣꯏ ꯃꯤꯍꯨꯜꯒ ꯀꯩꯅꯣꯝ ꯇꯧꯔꯤ ꯏꯀꯥꯏꯕꯅ ꯈꯣꯡꯁꯤꯁꯨ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦꯕ ꯀꯔꯤꯝ ꯇꯧꯔꯣꯏ ꯍꯤꯡꯖꯥꯕꯤ ꯅꯠꯇꯦ ꯑꯩ ꯇꯨꯡꯗ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯤ ꯂꯩꯁꯅꯥ ꯃꯀꯣꯛ ꯈꯨꯝꯃꯤ ꯑꯗꯨꯒ ꯁꯅꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯒ ꯂꯩ ꯃꯗꯨꯗ ꯁꯅꯥꯅ ꯃꯃꯥ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯕꯥꯕꯥ ꯃꯥ ꯉꯁꯤ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯛꯏ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯍꯟꯗꯣꯛꯏ ꯑꯗꯨꯒ ꯁꯅꯥꯅ ꯂꯩꯁꯅꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯁꯅꯥ ꯏꯃꯥꯒ ꯄꯥꯕꯒꯅꯤ ꯈꯣꯏꯔꯝꯃꯨ ꯏꯕꯦꯝꯆꯥ ꯃꯃꯧꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯁꯦꯁꯦ ꯅꯪ ꯄꯥꯕꯨꯡ ꯈꯣꯏꯔꯝꯃꯨꯁꯦ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦꯁꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯂꯩꯁꯅꯥ ꯃꯃꯥꯗ ꯑꯃꯨꯛ ꯈꯣꯏꯔꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯧꯁꯤꯗꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯈꯔ ꯆꯥꯔꯨꯔꯁꯤ ꯏꯕꯦꯝꯆꯥ ꯃꯃꯧꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤ ꯑꯗꯨꯒ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯏ ꯏꯃꯧꯕꯨ ꯅꯁꯥꯅ ꯌꯥꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯅꯝꯗꯅ ꯄꯨꯔꯛꯂꯤꯕ꯭ꯔꯥ ꯏꯃꯧꯕꯨ ꯅꯠꯇꯦꯗ ꯏꯃꯥ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯌꯨꯝꯁꯤꯗ ꯗꯥꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯆꯕꯅꯤ ꯏꯃꯥ ꯑꯣ ꯅꯁꯥꯅ ꯁꯥꯅꯕꯨ ꯌꯥꯅꯖꯔꯕꯗꯤ ꯀꯔꯤꯝꯇ ꯍꯦꯛ ꯀꯥꯏꯗꯦꯁꯦ ꯏꯃꯥꯗꯤ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯑꯒ ꯂꯣꯏꯔꯤ ꯏꯃꯧꯁꯤꯗꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨ ꯍꯣꯏ ꯏꯃꯥ ꯀꯩꯝ ꯈꯟꯗꯦꯗ ꯑꯩ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯏꯅꯦ ꯏꯃꯧꯒꯤ ꯃꯤꯡ ꯂꯩꯐꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯏꯃꯥ ꯄꯥꯕꯨꯡ ꯁꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯅꯃꯧꯒꯤ ꯃꯤꯡ ꯂꯩꯁꯅꯥ ꯀꯧꯏ ꯑꯗꯨꯒ ꯑꯩ ꯃꯥꯟꯖꯈꯨꯜꯗꯒꯤꯅꯤ ꯏꯃꯥ ꯄꯥꯕ ꯁꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯏꯃꯥ ꯁꯅꯥꯇꯣꯝꯕ ꯀꯧꯏ ꯏꯃꯥꯒꯤꯅ ꯃꯅꯤ ꯀꯧꯏ ꯑꯗꯨ ꯏꯃꯥ ꯅꯃꯧ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯣꯏ ꯍꯥꯏꯌꯨꯅꯤ ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯗ ꯍꯥꯏꯌꯨꯁꯤ ꯏꯃꯥ ꯑꯩꯁꯦ ꯏꯃꯥ ꯄꯥꯕꯨꯡꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯗꯒꯤ ꯑꯩꯅ ꯄꯥꯝꯗꯗꯨꯅ ꯑꯩ ꯗꯥꯁꯅꯥꯒꯤ ꯃꯇꯨꯡ ꯏꯟꯖꯔꯛꯄꯅꯤ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯅꯁꯥ ꯅꯁꯥꯅꯕꯨ ꯌꯥꯅꯔꯕꯗꯤ ꯏꯃꯥ ꯍꯣꯏꯗꯤ ꯀꯔꯤꯝꯇ ꯀꯥꯏꯗꯦꯁꯦ ꯅꯪ ꯄꯥꯕ ꯏꯃꯥꯁꯨ ꯀꯔꯤꯝꯇ ꯇꯧꯔꯝꯂꯣꯏꯁꯦ ꯄꯪꯈꯟꯗ ꯈꯟꯖꯤꯟꯒꯅꯨ ꯏꯃꯧꯁꯤꯗꯤ ꯁꯣꯝꯗ ꯏꯃꯨꯡꯗ ꯏꯕꯦꯝꯆꯥꯒ ꯂꯩꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯏꯕꯦꯝꯆꯥ ꯀꯅꯥꯅꯣꯃ ꯀꯧꯈꯤꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯏꯕꯦꯝꯆꯥ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ ꯃꯆꯥꯅꯨꯄꯥ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯦꯝꯕꯥ ꯑꯁꯨꯛ ꯊꯦꯡꯂꯛꯏꯗꯤ ꯀꯔꯤꯒꯤꯅꯣ ꯊꯦꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯀꯩꯗꯧꯔꯦ ꯂꯦꯞꯇꯅ ꯂꯩꯔꯅꯨ ꯆꯪꯉꯣ ꯂꯥꯎ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯆꯥ ꯆꯪꯈꯤꯒꯦ ꯇꯧꯏ ꯃꯇꯝꯗꯨꯗ ꯍꯦꯝꯕꯅ ꯏꯃꯥ ꯉꯥꯏꯈꯣ ꯃꯤ ꯌꯥꯎꯔꯛꯏ ꯏꯕꯦꯝꯆꯥ ꯆꯪꯂꯒꯦ ꯇꯧꯕꯗꯒꯤ ꯑꯣ ꯀꯅꯥꯅꯣ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯅꯤ ꯀꯗꯥꯏ ꯏꯃꯧꯗꯤ ꯍꯦꯝꯕꯒꯤ ꯃꯇꯨꯡꯗꯒꯤ ꯂꯦꯝꯕꯤ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯣꯏꯔꯝꯃꯤ ꯏꯕꯦꯝꯆꯥ ꯃꯆꯥ ꯑꯅꯤꯅ ꯑꯃꯨꯛꯇꯗ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯨꯗ ꯃꯥ ꯃꯆꯥꯁꯤꯡꯕꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦ ꯈꯟꯗꯨꯅ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ ꯉꯥꯡꯂꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦ ꯌꯥꯔꯦꯁꯦ ꯌꯥꯔꯦꯁꯦ ꯍꯧꯒꯠꯂꯣ ꯑꯗꯨꯒ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯏꯗꯤ ꯆꯥꯛ ꯆꯥꯔꯛꯂꯕ꯭ꯔꯣ ꯌꯥꯔꯅꯤ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯆꯪꯂꯣ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯀꯥꯗ ꯍꯦꯝꯕ ꯍꯣꯏꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯀꯟꯅ ꯃꯥꯡꯒꯣꯜꯗ ꯀꯞꯂꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯃꯥ ꯂꯧꯗꯦꯕ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯅ ꯁꯤꯟꯕꯅꯤ ꯌꯥꯗꯦꯕ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯪꯏꯗꯃꯗꯣ ꯃꯇꯝꯗꯨꯗ ꯁꯥꯃꯨ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯤ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯊꯦꯡꯂꯦ ꯅꯆꯥꯗꯣ ꯍꯜꯂꯛꯂꯔꯣꯏ ꯇꯨꯝꯂꯣ ꯂꯥꯎ ꯑꯗ ꯂꯩꯗꯅ ꯀꯥꯟꯅꯔꯣꯏ ꯁꯣꯝꯗ ꯁꯅꯥꯍꯜ ꯍꯣꯏ ꯄꯥꯎ ꯍꯟꯕ ꯂꯩꯁꯅꯥꯒꯤꯗ ꯍꯥꯟꯅ ꯆꯠꯂꯨꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯦꯝꯕꯤ ꯈꯣꯏꯒꯤ ꯄꯥꯎ ꯍꯟꯕ ꯂꯥꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯃꯄꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ ꯂꯣꯏꯔꯕꯗ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯐꯛ ꯊꯥꯔꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕ ꯑꯍꯨꯝꯗꯨ ꯐꯝꯃꯤ ꯁꯅꯥꯍꯜꯅ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ ꯅꯪꯕꯨ ꯆꯥ ꯅꯨꯡꯒ ꯈꯔ ꯄꯨꯊꯣꯔꯛꯎꯅꯦ ꯃꯈꯣꯏ ꯄꯥꯎ ꯍꯟꯕ ꯆꯠꯃꯤꯟꯅꯔꯨꯕꯁꯤꯡ ꯑꯗꯨꯅ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯄꯨꯊꯣꯔꯛꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯌꯨꯝꯗ ꯊꯕꯛꯁꯨ ꯈꯔ ꯂꯩꯍꯧꯔꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦꯀꯣ
ꯍꯥꯏꯔꯝꯂꯒ ꯆꯠꯅꯈ꯭ꯔꯦ ꯏꯕꯦꯝꯆꯥ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ ꯅꯃꯧ ꯑꯍꯟꯒꯤ ꯃꯃꯥꯗꯣ ꯈꯔ ꯁꯥꯎꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯉꯁꯤ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ ꯍꯥꯏ ꯃꯧ ꯑꯇꯣꯝꯕꯤꯒꯤꯁꯨ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ ꯂꯨꯍꯣꯡꯕꯗꯤ ꯊꯦꯡꯊꯍꯟꯅꯤꯡꯗꯦ ꯁꯤꯅꯤ ꯃꯧ ꯑꯍꯜꯗꯤ ꯈꯔ ꯉꯟꯅ ꯊꯤꯜꯂꯒ ꯑꯃꯨꯛ ꯉꯟꯅ ꯍꯜꯂꯛꯇꯕ ꯌꯥꯔꯣꯏꯅꯤ ꯇꯧꯔꯤꯁꯤ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯅꯆꯥꯅꯨꯄꯥ ꯑꯅꯤꯁꯤ ꯃꯀꯣꯛꯁꯤ ꯀꯔꯤꯃꯠꯇ ꯈꯟꯊꯗ꯭ꯔꯕꯔꯥ ꯈꯪꯗꯦ ꯍꯣꯏꯁꯦ ꯌꯥꯔꯤꯁꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯃꯨꯛ ꯍꯜꯂꯛꯎ ꯌꯥꯕ ꯅꯠꯇꯦ ꯃꯣꯏꯒꯤ ꯄꯣꯠꯆꯩ ꯍꯣꯔꯦꯟ ꯊꯤꯟꯕꯒꯤ ꯄꯣꯠꯆꯩ ꯂꯩꯔꯨꯔꯣ ꯊꯦꯡꯈ꯭ꯔꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯑꯩ ꯄꯩꯁꯥ ꯄꯤꯔꯒꯦ ꯆꯪꯂꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯅꯥꯍꯜ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯧ ꯑꯅꯤꯗꯨꯁꯨ ꯊꯤꯟꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯈꯣꯏꯅ ꯂꯨꯍꯣꯡꯕ ꯊꯦꯡꯊꯕ ꯄꯥꯝꯗꯦ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯦ ꯍꯥꯏꯕꯅ ꯊꯥ ꯑꯃ ꯂꯩꯕꯒ ꯃꯆꯥꯁꯅ ꯍꯥꯟꯅ ꯂꯨꯍꯣꯡꯕꯤꯔꯤ ꯑꯗꯨꯒ ꯈꯔ ꯂꯩꯕꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯍꯦꯝꯕ ꯑꯃꯨꯛ ꯂꯨꯍꯣꯡꯕꯤꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯦꯝꯕꯤꯒꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗꯅꯤ ꯂꯦꯝꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯗꯨꯗ ꯃꯆꯦ ꯂꯩꯁꯅꯥꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯕ ꯎꯕꯗ ꯂꯦꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯀꯅꯥꯅ ꯋꯥꯏ ꯇꯩꯔꯤꯁꯤꯅ ꯏꯆꯦ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯔꯤꯅꯣ ꯑꯌꯨꯛ ꯉꯜꯂꯦ ꯍꯥꯏꯅ ꯑꯩꯅ ꯍꯧꯒꯠꯂꯛꯄꯁꯦ ꯃꯥꯅ ꯍꯦꯛꯇ ꯑꯗꯨꯝ ꯍꯜꯂꯝꯕ ꯃꯥꯅ ꯇꯩꯔꯤꯁꯤ ꯎꯈ꯭ꯔꯗꯤ ꯏꯃꯥꯈꯣꯏꯅ ꯑꯩ ꯅꯨꯡꯁꯤꯔꯔꯣꯏ ꯂꯨꯍꯣꯡꯂꯛꯄꯗ ꯃꯉꯥꯏꯔꯤ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦꯅ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯦꯝꯕꯤ ꯃꯆꯦꯅ ꯋꯥꯏ ꯇꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕꯤꯅ ꯃꯆꯦꯗ ꯀꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯋꯥꯏꯗꯨ ꯅꯅꯥꯎ ꯇꯩꯖꯔꯒꯦ ꯏꯆꯦ ꯈꯨꯠ ꯍꯥꯝꯗꯣꯛꯄꯤꯔꯒ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯍꯩꯃꯥ ꯅꯪ ꯇꯩꯒꯦ ꯍꯥꯏꯔꯣ ꯉꯁꯤꯗꯤꯅꯦ ꯏꯆꯦ ꯇꯩꯕꯤꯔꯒꯦ ꯅꯍꯥꯟꯗꯒꯤ ꯏꯅꯥꯎꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯥꯛꯏꯁꯤꯕꯨ ꯁꯤ ꯉꯁꯤꯗꯤ ꯋꯥꯏꯁꯦ ꯏꯆꯦ ꯑꯗꯨꯝ ꯇꯩꯔꯒꯦ ꯏꯆꯦ ꯑꯩꯁꯦ ꯌꯥꯍꯧꯁꯦ ꯑꯗꯨꯝ ꯊꯦꯡꯈꯤꯕ ꯑꯩꯅ ꯉꯜꯂꯦꯅ ꯍꯧꯒꯠꯆꯔꯛꯄꯅꯤ ꯏꯆꯦꯅ ꯋꯥꯏ ꯇꯩꯔ ꯂꯩꯔꯝꯃꯦ ꯂꯩꯁꯅꯥ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯤ ꯑꯗꯨꯝ ꯃꯔꯥꯏꯅ ꯉꯟꯖꯔꯛꯀꯅꯤ ꯁꯤ ꯑꯗꯨꯒꯤꯕꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯁꯥꯗꯣ ꯁꯦꯡꯗꯣꯛꯇꯨꯅ ꯃꯩꯔꯥ ꯂꯥꯡꯅꯕ ꯏꯆꯦꯁꯤ ꯂꯣꯏꯁꯤꯜꯂꯝꯂꯒꯦ ꯑꯗꯨꯅ ꯅꯪꯅ ꯃꯩꯔꯥ ꯂꯥꯡꯂꯤꯉꯩꯗ ꯏꯆꯦ ꯆꯥꯏꯊꯔꯨꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯃꯅꯤꯡ ꯆꯪꯂꯒꯦꯀꯣ ꯑꯧ ꯏꯅꯥꯎ ꯑꯗꯣ ꯅꯪ ꯃꯩꯔꯥ ꯂꯥꯡꯕ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯝꯃꯨꯀꯣ ꯏꯆꯦꯁꯨ ꯂꯣꯏꯔꯒ ꯆꯪꯂꯛꯀꯦ ꯅꯪ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯝꯃꯣ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯁꯨ ꯆꯪꯈ꯭ꯔꯦ ꯂꯩꯁꯅꯥꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯁꯨ ꯆꯥꯏꯊꯕ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤ ꯃꯩꯔꯥ ꯂꯥꯡꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯏ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡ ꯂꯩꯁꯅꯥꯁꯨ ꯆꯪꯂꯛꯇꯨꯅ ꯃꯇꯦꯡ ꯄꯥꯡꯂꯔꯤ ꯑꯁꯨꯝꯅ ꯆꯥꯛꯈꯨꯝꯗꯅꯤ ꯂꯦꯝꯕꯤꯅ ꯃꯆꯦꯗ ꯏꯆꯦ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯍꯣꯏ ꯍꯪꯉꯨꯅꯦ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕ ꯍꯣꯏ ꯁꯨꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯩꯔꯤꯌꯦ ꯏꯅꯥꯎ ꯀꯩꯗꯧꯔꯦ ꯅꯣꯡꯇ ꯂꯥꯛꯇꯕꯗꯨꯗ ꯁꯨꯝ ꯍꯪꯕꯅꯦ ꯑꯗꯨ ꯏꯆꯦ ꯏꯕꯥꯅꯤꯁꯦ ꯏꯃꯥ ꯍꯣꯏꯅꯒ ꯁꯥꯎꯅꯤꯡꯂꯝꯃꯣꯏꯗ꯭ꯔꯣ ꯃꯤꯅꯒ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯅꯔꯝꯃꯣꯏꯗ꯭ꯔꯣ ꯀꯩꯒꯤ ꯍꯥꯏꯅꯗꯣꯏꯅꯣꯅꯦ ꯃꯣꯏꯅ ꯀꯔꯤꯒꯤ ꯍꯥꯏꯅꯗꯣꯔꯤꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯃꯥꯡꯅꯕ ꯏꯃꯨꯡꯁꯤꯒꯤ ꯃꯥꯡꯅꯕ ꯀꯩꯗꯧꯗꯅ ꯑꯁ ꯏꯆꯦ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯥꯡꯅꯕ ꯇꯧꯋꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤ ꯏꯕꯥꯅꯤꯗꯣ ꯅꯣꯡꯃꯇ ꯄꯨꯂꯞ ꯆꯦꯜꯂꯛꯏꯗꯅ ꯑꯗꯨꯒꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯅꯣꯡꯃꯇꯗꯅꯤꯀꯣ ꯈꯪꯗꯦꯗ ꯀꯔꯤꯝ ꯈꯜꯂꯝꯃꯣꯏꯗ ꯏꯃꯥꯗꯤ ꯑꯩꯈꯣꯏꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯤꯁꯤꯗꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯔꯤꯝ ꯈꯜꯂꯝꯒꯗꯕ ꯃꯥꯟꯗꯦ ꯃꯇꯥꯡꯗꯨꯗ ꯂꯩꯁꯅ ꯍꯤꯟꯖꯥꯡ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯩꯃꯥ ꯏꯕꯥꯅꯤꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯗꯅ ꯍꯤꯟꯖꯥꯡ ꯊꯣꯡꯂꯤ ꯍꯥꯏꯕꯒꯁꯦ ꯃꯍꯤ ꯂꯣꯏꯅ ꯀꯪꯂꯝꯕ ꯇꯥꯔꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯑꯝꯇ ꯎꯍꯧꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯊꯨꯝꯒꯗꯨ ꯊꯥꯈ꯭ꯔꯦꯀꯣ ꯏꯅꯥꯎ ꯅꯪ ꯃꯣꯔꯣꯛꯇꯨ ꯃꯦꯠꯄꯤꯔꯛꯂꯣ ꯑꯩꯅꯦ ꯆꯥꯛꯁꯦ ꯊꯤꯔꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯆꯥꯛ ꯊꯤ ꯂꯣꯏꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯒ ꯃꯅꯥꯎꯒ ꯀꯧꯗꯨꯅ ꯄꯤꯖꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯆꯠꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯏꯃꯨꯡꯗꯣ ꯅꯨꯡꯁꯤ ಚಾನꯅ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯒ ꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯅꯤꯡꯗꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯅꯣꯡꯃꯒꯤ ꯑꯌꯨꯛꯅꯤ ꯂꯩꯁꯅꯥ ꯃꯅꯥꯎ ꯂꯦꯝꯕꯤꯕꯨ ꯀꯧꯔꯤ ꯍꯣ ꯂꯦꯝꯕꯤ ꯇꯥꯔꯤꯕꯣ ꯅꯪꯕꯣ ꯊꯦꯡꯂꯦꯅꯦ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯂꯩꯁꯅꯥ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯒ ꯃꯍꯥꯛ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯗ ꯋꯥꯏ ꯁꯤꯠꯂꯤ ꯃꯇꯥꯡꯗꯨꯗ ꯂꯦꯝꯕꯤꯁꯨ ꯍꯧꯒꯠꯂꯛꯂꯤ ꯂꯩꯁꯅꯥ ꯂꯦꯝꯕꯤꯅ ꯍꯧꯒꯠꯂꯛꯄ ꯎꯕꯗ ꯏꯅꯥꯎ ꯑꯩꯗꯣ ꯏꯁꯥꯁꯦ ꯁꯦꯡꯗ꯭ꯔꯤ ꯑꯗꯨꯅꯅꯦ ꯇꯨꯜꯁꯤꯕꯣꯡ ꯑꯀꯣꯏꯕꯁꯦ ꯋꯥꯏ ꯇꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯗꯨꯅꯅꯦ ꯅꯪ ꯇꯩꯔꯣꯀꯣ ꯑꯇꯩꯗꯤꯅꯦ ꯏꯆꯦꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯍꯤꯟꯖꯥꯡ ꯊꯣꯡꯅꯕ ꯑꯝꯇ ꯈꯔ ꯊꯤꯕꯤꯔꯝꯃꯨꯕ ꯏꯪꯈꯣꯜꯗꯒꯤ ꯉꯁꯤ ꯍꯤꯟꯖꯥꯡ ꯊꯣꯡꯅꯕ ꯂꯩꯇ꯭ꯔꯕꯅꯤ
ꯍꯣꯏ ꯍꯣꯏ ꯏꯆꯦ ꯊꯤꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯁꯨ ꯆꯪꯈ꯭ꯔꯤ ꯂꯦꯝꯕꯤꯁꯨ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯕꯛ ꯑꯁꯨꯝ ꯂꯧꯇꯥꯅꯕ ꯍꯦꯟꯒꯠꯂꯛꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯩꯁꯅꯥ ꯌꯣꯡꯈꯝꯗ ꯐꯤ ꯁꯥꯔꯤ ꯂꯩꯁꯅꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯛꯂꯕ ꯑꯗꯨ ꯐꯥꯎꯕꯗ ꯏꯃꯨꯡ ꯃꯪꯒꯣꯜ ꯋꯥꯏ ꯇꯥꯁꯤꯜꯂꯝꯗꯦ ꯂꯦꯝꯕꯤꯁꯨ ꯃꯄꯥꯝꯗ ꯃꯌꯨꯝꯒꯤ ꯃꯤꯅꯥꯏ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯄꯗ ꯃꯥꯅ ꯉꯁꯥꯏ ꯐꯧꯔꯝꯕ ꯐꯤ ꯑꯗꯨꯇꯪ ꯐꯧꯗꯨꯅ ꯂꯩꯕ ꯎꯕꯗ ꯍꯩꯃꯥ ꯐꯤ ꯐꯧꯔꯤꯕꯒꯁꯦ ꯀꯔꯤꯝꯇ ꯂꯧꯁꯤꯟꯕꯤꯔꯝꯕ ꯅꯠꯇꯦꯕ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤꯒ ꯃꯅꯦꯝꯒꯤꯒ ꯐꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯐꯧꯔꯝꯗꯕ ꯎꯕꯗ ꯃꯆꯤꯟꯒꯗꯣ ꯈꯔ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯑꯣ ꯃꯣꯏꯒꯤꯅ ꯂꯧꯁꯤꯜꯂꯒ ꯑꯩꯒꯤꯅ ꯂꯧꯁꯤꯜꯂꯝꯗꯕꯅꯦꯕ ꯂꯤꯛꯂꯥꯅ ꯂꯣꯏꯅ ꯆꯣꯠꯂꯤꯁꯦ ꯑꯩꯅ ꯊꯕꯛ ꯆꯠꯈ꯭ꯔꯤꯅꯤ ꯈꯪꯂꯤꯕꯅꯦꯕ ꯑꯅꯤꯃꯛ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯃꯗꯨꯁꯨ ꯏꯆꯥꯏ ꯆꯥꯏꯅ ꯃꯆꯦꯅ ꯌꯨꯝꯈꯝꯗ ꯐꯝꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯕ ꯎꯕꯗ ꯏꯆꯦ ꯑꯩ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯏꯃꯨꯡ ꯃꯪꯒꯣꯜ ꯂꯣꯏꯁꯤꯟꯕꯁꯦ ꯑꯩ ꯉꯥꯏꯕꯤꯔꯝꯂꯤꯔꯣ ꯏꯆꯦꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯕ ꯌꯥꯔꯤꯕꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯐꯅꯦꯛ ꯑꯃꯇꯪ ꯐꯧꯕꯁꯤꯁꯨ ꯂꯧꯁꯤꯟꯕꯤꯔꯝꯕ ꯌꯥꯔꯤꯕꯅꯤ ꯏꯃꯥꯒ ꯏꯆꯦꯒꯤꯒꯅ ꯂꯧꯁꯤꯜꯂꯝꯂꯒ ꯑꯩꯒꯤꯁꯤꯅ ꯊꯝꯕꯤꯔꯝꯂꯤꯕꯅꯦꯕ ꯑꯩꯗꯤ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯍꯩꯃꯥ ꯏꯅꯥꯎ ꯑꯩꯗꯤ ꯏꯀꯥꯎꯕ ꯀꯥꯎꯏ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯐꯧꯔꯝꯕꯗꯒꯤ ꯏꯃꯥꯒ ꯑꯩꯒꯤꯗꯣ ꯑꯗꯨꯗꯤ ꯂꯧꯁꯤꯜꯂꯛꯂꯕ ꯍꯣ ꯐꯔꯦ ꯏꯆꯦ ꯌꯥꯔꯤꯁꯦ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯕ ꯂꯩꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯂꯩꯁꯅꯥ ꯋꯥꯈꯜꯗ ꯃꯥꯅ ꯌꯥꯝ ꯇꯧꯔꯝꯕꯩ ꯇꯥꯏꯞꯇ ꯑꯩꯁꯨ ꯇꯧꯔꯣꯏꯅ ꯇꯧꯗ꯭ꯔꯤꯕꯅꯤ ꯍꯦꯟꯗꯤ ꯍꯦꯟꯖꯤꯜꯂꯛꯁꯅꯨ ꯈꯪꯅꯤꯗꯅ ꯑꯉꯥꯡ ꯈꯥ ꯃꯥꯅ ꯑꯁꯨꯝꯅ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ ꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯍꯦꯟꯖꯤꯟꯅ ꯇꯝꯂꯤ ꯃꯣꯏꯇꯥ ꯅꯣꯏꯒꯤ ꯅꯇꯩꯃꯁꯦ ꯀꯨꯏꯔꯒ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯏꯄꯥꯝꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗꯣ ꯃꯝꯗꯣꯔꯕꯅꯤ ꯏꯃꯥꯒ ꯏꯆꯦꯒꯒꯤ ꯐꯤꯗꯨꯅ ꯂꯧꯁꯤꯜꯂꯝꯂꯒ ꯑꯩꯒꯤꯅ ꯐꯧꯗꯨꯅ ꯊꯝꯂꯝꯂꯤꯕꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯅꯇꯩꯃꯁꯦ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯈ꯭ꯔꯕ ꯃꯥꯅ ꯉꯁꯥꯏ ꯑꯌꯨꯛꯇ ꯆꯥꯛ ꯊꯣꯡꯉꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩ ꯉꯥꯏꯔꯒ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯌꯦꯡꯉꯨ ꯑꯩꯅꯅꯦ ꯅꯣꯡꯃ ꯁꯥꯎꯅꯤꯡꯉꯛꯄ ꯅꯨꯃꯤꯠꯇꯗꯤ ꯈꯠꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯔꯦꯗ ꯅꯨꯄꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯊꯕꯛꯅꯒ ꯊꯕꯛ ꯋꯥꯔꯨꯕꯅꯤ ꯅꯪꯒꯤ ꯅꯈꯣꯜꯗꯨꯅ ꯈꯔ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯗꯤ ꯐꯩ ꯀ꯭ꯋꯥꯛꯄꯨ ꯍꯦꯛ ꯉꯝꯖꯜꯂꯦ ꯑꯩ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯣ ꯇꯥꯅꯤꯡꯂꯣꯏꯌꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯀꯅꯥꯅ ꯇꯥꯅꯤꯡꯂꯅꯤ ꯍꯥꯏꯕꯒꯦ ꯌꯥꯔꯤꯁꯦ ꯌꯨꯝꯗ ꯏꯃꯥ ꯃꯆꯥ ꯉꯝꯗꯦ ꯍꯥꯏꯔꯤꯗꯨꯕꯨ ꯈꯔ ꯐꯥꯎꯔꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯥꯏ ꯇꯨꯝꯃꯣ ꯅꯪ ꯑꯩꯅ ꯇꯝꯕ ꯋꯥꯗ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯈꯪꯂꯨꯔꯅꯨ ꯀꯥꯟꯅꯔꯔꯣꯏ ꯍꯩꯃꯥ ꯅꯨꯄꯤ ꯅꯪꯁꯦ ꯁꯥꯎꯔꯒꯗꯤ ꯁꯨꯝ ꯀꯩꯅꯣ ꯃꯥꯜꯂꯤꯅꯦ ꯑꯩꯗꯤ ꯍꯥꯟꯅꯕꯨ ꯈꯪꯂꯨꯗꯦ ꯀꯔꯤ ꯃꯥꯜꯂꯤꯕ ꯍꯥ ꯀꯔꯤ ꯃꯥꯜꯂꯤꯅꯣꯕ ꯀꯩ ꯃꯥꯟꯗꯦꯗ ꯀꯔꯤꯒꯤ ꯃꯥꯟꯗꯕ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯂꯦꯝꯕꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯁꯝꯗꯨ ꯆꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯏ ꯍꯦꯝꯕ ꯈꯪꯍꯧꯗꯅ ꯁꯝ ꯄꯥꯏꯔꯛꯄꯗꯨꯗ ꯑꯣꯏ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ ꯅꯪ ꯉꯥꯡꯍꯧꯔꯣ ꯑꯩ ꯇꯨꯝꯃꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯦꯝꯕ ꯑꯣꯟꯊꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯤ ꯂꯦꯝꯕꯤꯁꯨ ꯑꯗꯨꯃꯛ ꯇꯨꯝꯂꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅꯥ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯔꯤ ꯃꯗꯨ ꯎꯕꯗ ꯃꯅꯦꯝꯅ ꯃꯧ ꯑꯍꯜ ꯅꯅꯥꯎ ꯅꯨꯄꯤꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕꯔꯥ ꯃꯥ ꯈꯪꯗꯦꯅꯦ ꯍꯧꯒꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯃꯥꯁꯨ ꯈꯔ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯤ ꯐꯗꯧ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯌꯥꯍꯧꯁꯤ ꯊꯦꯡꯕ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯁꯥ ꯉꯝꯗꯕꯒ ꯌꯥꯎꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯈꯪꯗꯦꯅꯦ ꯏꯃꯥ ꯑꯩꯗꯤ ꯃꯁꯥꯒ ꯉꯝꯗꯕ꯭ꯔꯥ ꯉꯔꯥꯡꯗꯤ ꯀꯔꯤꯝꯇ ꯇꯧꯈꯤꯗꯕ ꯃꯥꯜꯂꯤ ꯏꯕꯦꯝꯆꯥ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯅꯨꯃꯤꯠꯁꯦ ꯊꯦꯡꯂꯦꯅꯦꯍꯦ ꯃꯧ ꯅꯪꯕꯨ ꯇꯥꯕꯔꯣ ꯂꯦꯝꯕꯤ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯨꯝꯗꯣꯏꯒꯤ ꯇꯧꯕꯁꯤꯗ ꯄꯪꯀꯧꯗ ꯀꯧꯏꯕ ꯀꯔꯤ ꯍꯥꯏꯅꯣ ꯈꯪꯗꯦꯕ ꯑꯣ ꯇꯥꯔꯦ ꯏꯃꯥ ꯂꯦꯝꯕꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯊꯦꯡꯕꯁꯤꯗꯅꯦ ꯀ꯭ꯔꯛ ꯅꯤꯡꯁꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯅꯨꯡꯇꯤꯒꯤ ꯊꯦꯡꯕꯁꯨ ꯅꯠꯇꯕꯗ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯑꯁꯤꯒꯤ ꯊꯕꯛ ꯐꯕꯤꯁꯦ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯗꯨꯅ ꯃꯆꯤꯟꯒꯗꯣ ꯄꯩ ꯃꯁꯝꯗꯨꯁꯨ ꯇꯨꯝꯂꯨꯕꯒꯤ ꯈꯔ ꯐꯥꯕꯗꯨ ꯁꯦꯝꯂꯒ ꯄꯨꯟꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯃꯥ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯅꯦꯝ ꯏꯕꯦꯝꯆꯥꯅ ꯃꯧ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥꯒ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕ ꯀꯩꯝ ꯇꯧꯗꯦꯗ ꯏꯃꯥ ꯃꯤꯀꯞ ꯊꯣꯛꯇꯕꯩꯅꯤ ꯅꯆꯦꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯈꯔ ꯄꯥꯡꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯏꯃꯥꯅꯅꯦ ꯏꯕꯦꯝꯕꯤ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ ꯀꯥꯂꯦꯟ ꯊꯕꯤ ꯃꯔꯨ ꯈꯔ ꯂꯩ ꯍꯥꯏꯅ ꯅꯍꯥꯟ ꯊꯦꯡꯅꯕꯗ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯁꯣꯝꯗ ꯏꯕꯦꯝꯕꯤ ꯏꯪꯈꯣꯜꯗ ꯄꯣꯠ ꯃꯈꯣꯡ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯦꯝꯆꯥ ꯏꯕꯦꯝꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯂꯛꯄꯗꯨ ꯎꯍꯧꯗ꯭ꯔꯤ ꯏꯕꯦꯝꯆꯥꯁꯨ ꯎꯗꯗꯨꯅ
ꯏꯕꯦꯝꯕꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯀꯧꯏ꯫ "ꯑꯣ ꯏꯕꯦꯝꯕꯤ!" ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯀ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ꯫ "ꯏꯕꯦꯝꯕꯤ! ꯑꯣ ꯏꯕꯦꯝꯕꯤ!" ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯥ? ꯀꯗꯥꯏꯗ ꯆꯠꯅꯈ꯭ꯔꯕꯅꯣ? ꯃꯇꯥꯡꯗꯨꯗ ꯁꯣꯝꯗ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯏꯕꯦꯝꯕꯤꯅ ꯀꯅꯥꯅꯣꯃ ꯀꯧꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯀꯅꯥ ꯑꯣꯏꯔꯕ ꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯏꯕꯦꯝꯕꯤ ꯌꯦꯅꯈꯥꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯗ ꯏꯕꯦꯝꯆꯥ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗꯨꯗ, "ꯍꯩꯃꯥ, ꯏꯆꯦ, ꯑꯗ ꯂꯦꯞꯇꯅ ꯂꯩꯔꯕ꯭ꯔꯣ? ꯑꯩ ꯐꯤꯗꯥ ꯄꯨꯊꯣꯔꯛꯀꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ." "ꯏꯕꯦꯝꯕꯤ, ꯌꯥꯔꯅꯤ, ꯅꯪꯕꯨ ꯄꯨꯊꯣꯔꯛꯑꯅꯨꯁꯦ, ꯗꯥꯔꯤꯁꯤꯗ ꯑꯗꯨꯝ ꯐꯝꯂꯒꯦ, ꯀꯨꯏꯒꯗꯕꯁꯨ ꯅꯠꯇꯦ." "ꯌꯥꯅꯤ ꯏꯆꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯕꯦꯝꯕꯤ ꯏꯃꯨꯡꯗꯒꯤ ꯐꯤꯗꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯄꯤ꯫ "ꯍꯩꯃꯥ, ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯧꯕ ꯇꯥꯗ꯭ꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯨꯏꯅꯣ?" "ꯍꯣꯏ ꯏꯆꯦ, ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯗꯨꯗ ꯂꯩꯔꯨꯔꯤꯕꯅꯤ, ꯄꯣꯠ ꯃꯈꯣꯡ ꯁꯣꯝꯂꯨꯕꯅꯤ꯫ ꯑꯗꯣ ꯏꯆꯦꯕꯨ ꯀꯔꯤ ꯍꯥꯏꯒꯦ?" "ꯑꯣ, ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯗꯣ, ꯃꯗꯨ ꯃꯥꯏꯔꯦꯟ, ꯇꯣꯔꯣꯕꯣꯠ, ꯊꯕꯤ ꯊꯥꯖꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯅꯪꯅ ꯅꯍꯥꯟ ꯀꯥꯂꯦꯟ ꯊꯕꯤ ꯃꯔꯨ ꯂꯩ ꯍꯥꯏꯔꯝꯕꯗꯨꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯣꯡꯁꯦ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ, ꯅꯣꯡ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇ ꯊꯥꯖꯤꯜꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯂꯩꯔꯤꯕ꯭ꯔꯣ?" "ꯑꯣ, ꯂꯩꯔꯤꯌꯦ ꯏꯆꯦ, ꯑꯩ ꯂꯧꯊꯣꯛꯂꯨꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯣ." "ꯍꯣꯏ ꯍꯣꯏ." ꯑꯁꯨꯝꯅ ꯂꯧꯊꯣꯛꯎꯗꯨꯅ ꯄꯤ꯫ "ꯏꯆꯦ, ꯌꯥꯝꯗ꯭ꯔꯦ, ꯀꯣꯟꯅꯒꯗ꯭ꯔꯣ? ꯉꯍꯥꯟ ꯏꯆꯦ ꯊꯔꯣꯅꯁꯨ ꯄꯤꯌꯨ ꯍꯥꯏꯅ ꯈꯔ ꯄꯤꯈ꯭ꯔꯦ." "ꯍꯣꯏ ꯍꯣꯏ, ꯀꯣꯟꯅꯔꯅꯤꯗ꯫ ꯑꯗꯨ ꯏꯆꯦ, ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯅꯃꯧ ꯑꯅꯤꯒꯤ ꯁꯦꯕꯥꯗ꯫ ꯀꯃꯥꯏ ꯇꯧꯏ ꯏꯆꯦ, ꯃꯧ ꯑꯅꯤꯗꯨꯕꯣ? ꯅꯣꯡꯃꯇ ꯀꯣꯏꯊꯣꯔꯛꯀꯦ ꯍꯥꯏꯅ ꯈꯟꯕꯅꯤ, ꯈꯟꯕꯗ ꯃꯉꯥꯏ, ꯊꯕꯛꯁꯤꯅ ꯈꯤꯇꯪ ꯊꯣꯛ ꯂꯩꯊꯣꯔꯛꯄ ꯉꯝꯗꯦ ꯇꯧꯔꯤꯁꯦ ꯏꯆꯦ." "ꯍꯣ, ꯐꯩꯌꯦ, ꯅꯧꯔꯤꯕꯒꯤꯔ ꯈꯪꯗꯦꯗ ꯏꯕꯦꯝꯕꯤ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗ꯭ꯔꯤ꯫ ꯑꯗꯣ ꯏꯕꯦꯝꯕꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯅꯨꯡꯁꯥꯁꯦ ꯍꯥꯏꯒꯠꯇ꯭ꯔꯤꯉꯩꯗꯅꯦ ꯊꯕꯤ ꯃꯔꯨꯁꯦ ꯑꯃꯨꯛꯇ ꯊꯥꯖꯤꯜꯍꯧꯔꯨꯈꯤꯒꯦ." "ꯍꯣꯏ ꯏꯆꯦ, ꯆꯥ ꯅꯨꯡꯒ ꯑꯃꯇ ꯇꯧꯗ꯭ꯔꯦ, ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯋꯥꯈꯜꯕꯨ ꯑꯣꯏꯍꯧꯗ꯭ꯔꯦ." "ꯀꯔꯤꯒꯤ ꯆꯥꯅꯣ? ꯃꯇꯥꯡ ꯆꯥꯕꯗ ꯊꯛꯑꯒ ꯂꯣꯏꯔꯦ." "ꯏꯆꯦ, ꯑꯩ ꯊꯤꯟꯗꯣꯛꯀꯦ." "ꯌꯥꯔꯦ, ꯅꯪꯁꯨ ꯊꯕꯛ ꯇꯧꯖꯔꯨꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ." ꯍꯥꯏꯔꯝꯗꯨꯅ ꯏꯕꯦꯝꯆꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯏꯕꯦꯝꯕꯤꯁꯨ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯍꯧꯔꯤ꯫ ꯏꯕꯦꯝꯆꯥꯁꯨ ꯍꯜꯂꯛꯇꯨꯅ ꯏꯪꯈꯣꯜꯗ ꯆꯪꯗꯨꯅ ꯊꯕꯤ ꯃꯔꯨꯗꯨ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯊꯥꯔꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯁꯅꯥ ꯂꯥꯛꯇꯨꯅ, "ꯏꯃꯥ, ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯔꯗꯤ ꯏꯔꯨꯖꯊꯣꯛꯄꯤꯔꯨꯔꯣ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯛ ꯆꯥꯅꯕ." "ꯍꯣ, ꯂꯣꯏꯔꯦ, ꯏꯃꯥꯒꯤ ꯐꯅꯦꯛꯇꯣ ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯗ ꯌꯥꯟꯗꯨꯅꯅꯦ ꯕꯥꯇꯤꯟ ꯑꯃꯒ ꯊꯝꯂꯝꯃꯨ, ꯏꯃꯥ ꯄꯨꯈ꯭ꯔꯤꯗ ꯂꯨꯖꯔꯒ ꯀꯥꯔꯛꯂꯒꯦ." "ꯍꯣꯏ ꯏꯃꯥ, ꯊꯝꯂꯝꯂꯒꯦ, ꯆꯥꯛ ꯊꯤꯔꯝꯂꯒꯦꯀꯣ ꯑꯗꯨꯗꯤ ꯏꯃꯥ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯁꯅꯥ ꯐꯤ ꯁꯥꯔꯤ ꯃꯇꯝꯗꯨꯗ ꯁꯣꯝꯗ ꯂꯦꯝꯕꯤ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯐꯃꯨꯡꯗ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯀꯟꯅ ꯁꯥꯎꯔꯤ꯫ "ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯊꯕꯛ ꯌꯥꯝꯅ ꯐꯕꯤ ꯁꯥꯔꯗꯅ ꯅꯨꯡꯊꯤꯜ ꯄꯣꯞꯁꯤꯗ ꯐꯤ ꯁꯥꯏ ꯍꯥꯏꯕꯅꯤꯗ꯫ ꯁꯣꯅꯣ ꯆꯨꯕ ꯖꯥꯠꯂ? ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ." ꯑꯁꯨꯝꯅ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯃꯊꯟꯇ ꯏꯁꯧ ꯂꯥꯡꯖꯔꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯃꯅꯦꯝꯗ ꯂꯩꯁꯅꯥꯅ ꯋꯥꯀꯠꯂꯤ꯫ "ꯏꯃꯥ, ꯑꯩ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯕꯅꯤ. ꯏꯅꯥꯎꯁꯦ ꯍꯟꯗꯛ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ, ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ. ꯃꯆꯦ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯑꯃ ꯏꯌꯥꯎ ꯌꯥꯎꯗ꯭ꯔꯦ ꯍꯟꯗꯛꯁꯦ. ꯏꯃꯥ, ꯑꯩꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯌꯥꯔꯣꯏ. ꯂꯩꯁꯅꯥ ꯑꯩꯒꯤ ꯏꯛꯇꯤ ꯈꯪꯍꯟꯒꯅꯤ. ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯃꯅꯥ ꯑꯃ ꯌꯥꯎꯕ ꯅꯠꯇꯦ. ꯏꯃꯥꯅꯁꯨ ꯈꯔ ꯉꯥꯡꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯅꯤ." "ꯍꯣꯏ, ꯍꯟꯗꯛꯀ ꯇꯧꯔꯕꯗꯤ ꯏꯃꯥ ꯍꯥꯏꯒꯦ. ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥꯗꯁꯨ ꯏꯃꯥ ꯍꯥꯏꯒꯦ." "ꯏꯃꯥ, ꯑꯇꯣꯝꯕꯗꯗꯤ ꯍꯥꯏꯔꯨꯅꯨ, ꯑꯃꯨꯛ ꯐꯨꯕꯤꯅꯤ. ꯌꯥꯗ꯭ꯔꯕ ꯀꯥꯟꯗ ꯍꯥꯏꯁꯤ ꯏꯃꯥ." ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯐꯥꯎ ꯌꯥꯎꯗꯅ ꯇꯨꯝꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏ ꯃꯇꯝꯗ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯑꯗꯨ ꯏꯔꯨꯖ ꯃꯥꯏꯊꯖ ꯇꯧꯏ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯊꯕꯛ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯆꯦ ꯂꯩꯁꯅꯥꯅ ꯆꯥꯛ ꯄꯤꯖꯗꯨꯅ ꯂꯦꯝꯕꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯇꯣꯛꯂꯕꯗ ꯀꯣꯟꯁꯤꯡ ꯑꯗꯨ ꯐꯦꯡꯂꯝꯗꯨꯅ ꯂꯩꯀꯥꯏꯗ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯗꯨ ꯃꯁꯥ ꯉꯝꯗꯕ ꯑꯣꯏꯔꯝꯂꯣꯏ, ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯅꯦꯝꯅꯁꯨ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯇꯟꯗꯨꯅ ꯃꯍꯥꯛꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯁꯣꯝꯗ ꯂꯩꯁꯅꯥ ꯃꯅꯥꯎꯅꯨꯄꯤ ꯂꯦꯝꯕꯤꯅ ꯆꯠꯈꯤꯕ ꯎꯕꯗ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ "ꯌꯦꯡꯉꯨꯅꯦꯁꯤ, ꯉꯁꯥꯏꯗꯒꯤ ꯃꯁꯥꯁꯤ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯇꯨꯝꯕꯕꯨ ꯍꯧꯒꯠꯂꯛꯇꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦꯕ. ꯃꯋꯥ ꯃꯄꯨꯔꯣꯏꯕꯁꯤ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯊꯕꯛ ꯆꯠꯂꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯦꯕ. ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯑꯩꯅ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯕꯁꯤꯗꯅꯦ ꯃꯥ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯣꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯈꯣꯏꯒꯤ ꯏꯃꯨꯡꯗ ꯃꯈꯣꯏ ꯃꯧ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯊꯤ ꯋꯥꯀꯥꯏ
ꯀꯅꯥꯒꯤ ꯃꯤꯋꯥ ꯑꯔꯩꯕꯈꯩ ꯏꯃꯨꯡ ꯏꯃꯨꯡꯗꯒꯤ ꯍꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯃꯈꯣꯏ ꯉꯥꯡꯂꯤ ꯀꯅꯥꯒꯤ ꯃꯤꯋꯥꯁꯨ ꯉꯥꯡꯕꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯉꯥꯡꯅꯕ ꯂꯩꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯦꯝꯆꯥꯅ ꯑꯁꯨꯝ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩꯃ ꯂꯦꯝꯕꯤꯌꯥ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯤ ꯀꯨꯆꯨꯒꯗꯨ ꯏꯊꯣꯛ ꯊꯣꯛꯇ꯭ꯔꯦ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨ ꯃꯛꯁꯤꯜꯂꯤꯕꯗꯨ ꯀꯩꯗꯧꯔꯕꯒꯤ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗꯕꯔꯣ ꯍꯥ ꯀꯩꯝ ꯇꯧꯗꯦꯗ ꯏꯆꯦ ꯁꯨꯝ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯕ ꯂꯦꯝꯕꯤꯌꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯅꯆꯦ ꯑꯐꯕꯤ ꯑꯃꯒ ꯅꯅꯦꯝ ꯑꯐꯕꯤ ꯑꯃꯒ ꯂꯩꯕꯅꯤꯅ ꯅꯁꯥꯒ ꯉꯝꯗ꯭ꯔꯁꯨ ꯅꯪꯗꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯜꯂꯝꯃꯣꯏ ꯍꯥꯏꯕꯅꯤ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯑꯣꯟꯊꯣꯛꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯅꯦꯝ ꯍꯥꯏꯔ ꯑꯣꯟꯊꯣꯛꯅ ꯐꯩ ꯀꯥꯏꯗꯩꯅꯣ ꯏꯆꯦ ꯐꯕ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯦ ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯐꯕ ꯃꯥꯟꯕꯅꯤ ꯑꯗꯨ ꯏꯆꯦ ꯃꯥꯒꯤ ꯃꯃꯧꯁꯦ ꯑꯅꯤꯅꯤꯗꯅ ꯍꯣꯏꯅꯦ ꯅꯪꯒ ꯂꯩꯁꯅꯥꯒꯗꯪꯅꯤ ꯍꯣ ꯑꯗꯨ ꯏꯆꯦ ꯏꯃꯥꯅꯅꯦ ꯃꯃꯧ ꯑꯅꯤꯗ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ ꯏꯆꯦ ꯂꯩꯁꯅꯥꯗꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗꯅ ꯈꯪꯗꯦ ꯉꯥꯡꯗꯣꯏꯒꯤꯒ ꯇꯧꯗꯨꯅ ꯂꯩ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯦ ꯏꯆꯦ ꯍꯩꯃꯥ ꯅꯣꯏꯒꯤ ꯏꯅꯦꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯅꯦ ꯂꯩꯀꯥꯏꯅꯗꯤ ꯐꯩ ꯍꯥꯏꯅ ꯁꯣꯟꯅꯔꯤꯕ ꯑꯗꯨꯒ ꯏꯅꯥꯎꯗ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕ ꯍꯣꯏ ꯏꯆꯦ ꯅꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯨꯅꯦ ꯑꯩꯒꯤ ꯋꯥ ꯑꯃꯇ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯏꯆꯦ ꯑꯩꯈꯣꯏ ꯏꯆꯦ ꯂꯩꯁꯅꯥꯗꯨꯅꯅꯦ ꯃꯔꯣꯜ ꯑꯃ ꯅꯨꯡꯊꯤꯜ ꯄꯨꯕꯞꯁꯤꯗ ꯅꯨꯡꯁꯥꯅ ꯃꯤꯠ ꯊꯛꯄ ꯃꯈꯩ ꯁꯥꯕ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯁꯤꯗꯅꯦ ꯀꯣꯟꯁꯦ ꯁꯥꯗꯣꯔꯤꯕ ꯑꯩꯗꯤ ꯏꯆꯦ ꯁꯥꯎꯅꯤꯡꯕꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯆꯦ ꯈꯣꯏꯔꯣꯝꯗ ꯑꯗꯨꯝ ꯂꯥꯛꯇꯨꯅ ꯏꯆꯦ ꯈꯣꯏ ꯄꯨꯟꯕ ꯌꯥꯎꯔꯤꯕꯁꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯍꯦꯝꯕꯗ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯏꯆꯦ ꯍꯥꯏꯔꯦ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯗꯦ ꯇꯥꯕꯤꯗꯦ ꯑꯩꯒꯤ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯍꯩꯃꯥ ꯀꯔꯤꯅꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯕꯧ ꯇꯥꯗ꯭ꯔꯗꯤ ꯀꯔꯤ ꯀꯥꯟꯅꯔꯤꯕꯒꯦ ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕꯒꯦ ꯑꯗꯨꯅꯤ ꯏꯆꯦ ꯅꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝ ꯇꯥꯕꯤꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯇ ꯇꯥꯕꯤꯗ꯭ꯔꯦ ꯏꯆꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯏꯆꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯂꯧꯅꯨꯀꯣ ꯏꯆꯦꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯐꯅꯕ ꯏꯆꯦꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯍꯣꯏ ꯏꯆꯦ ꯀꯔꯤ ꯋꯥꯅꯣ ꯃꯦꯝꯆꯥ ꯈꯔ ꯃꯈꯣꯟꯒꯗꯨ ꯅꯧꯊꯔꯒ ꯌꯥꯝꯅ ꯈꯟꯕꯤꯕꯒ ꯁꯥꯔꯒ ꯋꯥ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯅꯦꯝꯒ ꯅꯄꯨꯔꯣꯏꯕꯒꯅ ꯅꯪꯕꯨ ꯍꯥꯟꯅ ꯂꯨꯅ ꯇꯧꯕꯤꯔꯝꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯋꯥ ꯇꯥꯕꯤꯔꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯏꯆꯦ ꯑꯗꯨꯗꯤꯅꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒ ꯅꯅꯦꯝꯒꯗꯣ ꯅꯆꯦꯅ ꯅꯪꯕꯨ ꯃꯤꯔꯥꯏꯅꯕ ꯁꯣꯏꯗꯅ ꯁꯦꯝꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩ ꯋꯥꯅꯣꯗ ꯏꯆꯦ ꯑꯗꯨꯗꯤ ꯑꯩ ꯊꯥꯖꯗꯦꯗ ꯑꯩꯈꯣꯏ ꯏꯆꯦꯅꯕꯨ ꯑꯗꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯅꯦ ꯃꯗꯨꯗꯤ ꯑꯩ ꯊꯥꯖꯗꯦꯀꯣ ꯏꯆꯦ ꯍꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯇꯥꯔꯦ ꯊꯥꯖꯕ ꯅꯠꯇ꯭ꯔꯒ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯏꯆꯦꯕꯨ ꯂꯥꯟꯅ ꯂꯧꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯏꯆꯦꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤꯀꯣ ꯂꯦꯝꯕꯤ ꯊꯥꯖꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯏꯆꯦ ꯁꯨꯝ ꯍꯥꯏꯕꯅꯤ ꯐꯔꯦ ꯏꯆꯦ ꯅꯨꯃꯤꯠꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯅꯥꯎ ꯅꯨꯄꯥ ꯂꯥꯛꯂꯕꯗꯤ ꯉꯁꯥꯏ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯂꯩꯀꯥꯏ ꯀꯣꯏꯗꯨꯅ ꯂꯩ ꯍꯥꯏꯅ ꯉꯥꯡꯂꯅꯤ ꯑꯗꯨꯅꯦ ꯏꯆꯦ ꯑꯩ ꯆꯠꯂꯦꯀꯣ ꯂꯦꯝꯕꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯐꯃꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯣꯏꯇꯥ ꯉꯁꯤꯗꯤ ꯉꯜꯂꯗꯤ ꯀꯩꯗꯧꯔꯦ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯃꯣꯏꯇꯥ ꯍꯛꯆꯥꯡꯒ ꯉꯝꯕꯤꯗꯕ꯭ꯔꯣ ꯅꯠꯇꯦꯗ ꯉꯁꯤꯗꯣ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯉꯜꯂꯦ ꯑꯗꯨꯅꯅꯤ ꯑꯗꯨ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯉꯁꯥꯏꯅ ꯅꯁꯥꯕꯨ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯐꯥꯎ ꯌꯥꯎꯗꯅ ꯐꯃꯨꯡꯗ ꯂꯩꯍꯧꯕꯗꯥꯏ ꯑꯩ ꯆꯠꯂꯝꯗꯥꯏꯗ ꯈꯛꯇꯃꯛ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯧꯒꯠꯍꯧꯔꯤꯕꯗꯣ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣꯕ ꯍꯣꯏ ꯏꯆꯦ ꯃꯦꯝꯆꯥ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯀꯩꯗꯧꯔꯨꯔꯤꯕ ꯆꯠꯄ ꯌꯥꯗ꯭ꯔꯕꯣ ꯀꯔꯤꯅꯣ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯅꯩꯔꯒ ꯑꯗꯨꯃꯛ ꯂꯩꯌꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯔꯤꯅꯣ ꯂꯦꯝꯕꯤ ꯆꯨꯝꯅ ꯍꯪꯕꯅꯤ ꯑꯗꯨꯒ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅ ꯀꯔꯤꯅꯣ ꯆꯠꯂꯨ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯁꯣ ꯉꯁꯥꯏꯁꯨ ꯌꯥꯎꯗꯕꯗꯥꯏ ꯏꯇꯩꯃꯅ ꯉꯁꯥꯏꯁꯨ ꯍꯧꯖꯤꯛꯁꯨ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯨ ꯅꯁꯥꯗꯣ ꯐꯔꯗꯤ ꯑꯣ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯉꯝꯗ꯭ꯔꯤꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯐꯃꯨꯡ ꯀꯥꯈꯠꯂꯗꯕꯅꯤ ꯃꯣꯏꯇꯥꯅ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯛꯄꯤꯔꯣ ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯁꯤꯜꯂꯦ ꯅꯨꯄꯤ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯅꯥꯔꯤꯁꯦ ꯆꯥꯛ ꯊꯣꯡꯂꯝꯗꯥꯏ ꯊꯕꯛ ꯇꯧꯔꯝꯗꯥꯏ ꯈꯛꯇꯔꯣ ꯁꯦ ꯇꯨꯝꯕ ꯌꯥꯔꯣꯏ ꯆꯠꯂꯨ ꯏꯇꯩꯃꯅ ꯉꯥꯛ ꯊꯕꯛ ꯇꯧꯕꯁꯦ ꯍꯩꯅꯕ꯭ꯔꯣ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯆꯠꯂꯨ ꯅꯨꯄꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯑꯣ ꯃꯣꯏꯇꯥꯅ ꯌꯥꯝꯅ ꯇꯩꯃꯒꯤ ꯈꯜꯂꯗꯤ ꯆꯠꯂꯣ ꯃꯣꯏꯇꯥ ꯑꯣꯏꯅ ꯌꯥꯎꯕꯤꯔꯨꯔꯣ ꯊꯕꯛꯇꯣ ꯑꯩꯗꯤ ꯁꯨꯛꯉꯝ ꯍꯦꯛ ꯉꯝꯂꯔꯣꯏ ꯑꯩ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯪꯕꯒꯤ ꯃꯍꯨꯠꯇ ꯊꯕꯛ ꯌꯥꯎꯔꯨꯁꯣꯏ ꯀꯔꯤ ꯅꯨꯄꯥꯅꯣ ꯅꯪꯕꯣ ꯍꯥ ꯅꯇꯨ ꯅꯨꯡꯁꯤꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ ꯁꯣꯝꯗ ꯑꯩꯅ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤꯝ ꯈꯪꯕꯤꯕ ꯅꯠꯇꯦꯕ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤꯗꯨꯅ ꯍꯦꯝꯕꯒꯤ ꯃꯀꯣꯛꯇ ꯏꯜꯂꯤ ꯑꯗꯨꯒ ꯇꯨꯝꯈꯤ ꯍꯦꯝꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤꯗꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯍꯣ ꯇꯨꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗ ꯂꯩꯁꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯏꯃꯨꯡ ꯂꯣꯏꯁꯤꯜꯂꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏ ꯆꯥꯛ ꯇꯣꯛꯂꯒ ꯀꯣꯟ ꯐꯦꯡꯂꯝꯕꯗꯒꯤ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯗ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇ ꯍꯜꯂꯛꯂꯒ ꯑꯃꯨꯛ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯤꯕꯅꯦꯕ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯎꯁꯤꯠꯇ꯭ꯔꯦꯕ
ngasi takne hayudana adu sunati magisi taugi yauna tauribani ngasi aina sauningdani imungase loina mathak makadang uthokani ko asumna haiduna thoglakpada laisna thongjin panda komituna thengjilli maduda naraduna as oima as nabani yadre haiduna ngaktang noiduna mahak ngaktang dingawi asumna hawkre lembi masano ngaide haiduna anamba matamda thabak yawramde laisna mangolda wai tairi matamduda lembi tomba hawgalaklaga ngasaidagi machena tairiba wai adu usittabagi mawongda khangsinada oirum hakamga launa chanduna thoglai mataudu ubada laisna wakhalda khanjai thau singni makyat ase mi tarabu changba yabani pura hinchabagi makyat kaja hinchabga loi lehori lembi machena wai tairi baduda chatli maduda loina pokthokduna kai madu ubada laisna hanadagi khara sauninglaga leibani hekta khonjaw thadari o ubidrabro nanai nupina wai taijarisibo loina pokthokle haibanida khwang naba makai tairi base loina phajari base kai wata khonda no ije karino wata khonda haide o ije gi wangang do ba haijari ba kari wangang no ha angang o wai machet ama taibagira ije na do ngangli bodobo hai namito udra na khong do na chatpagi loina phakali base o adadi aise ije na wai tai haiduna chattaba tari ne tare nang na taidrabanina ahayo nung phadoktan ije na taibagira ngangbirisibo ije na wai tai haiduna aikhoi si ya haurakpaga maningda thoklaga dawribro ha thoklak tawribra ba ha mahongadi yam taibaga mantra ibema thabak tawramdai da nabi thabak tawramdai khitang nabaduna di kanaroye narabane haiduna chaka duka charadi phagadaba ko ho naraga chaba yade haiba leibro naribado thuna phanaba chariba asumna haiduna lembi imongda changkhri laisna sumachinda asumna solhauri khangnidana angang mana aigi jinthakta khumba saradana thabak mana ma tawni khangdabi mana khangni mathanga horaksana hekta pena khanaduna tongan chagadabani asumna nongnini haujinkri nongma lembi masangamde haiduna mapuroibana thabak chatkadawraba matam phau haugatlamde hemba matai mana chak thabak chatnaba bijabiri hemba moigi karomda changlaktuna lembina phamungda tomliba aduda lembida onchinduna asumna hairi lembe karin hauchipa haugatrisibo nasangamde haiduna thabakti manamde yawre horen aina yumda thabak halakpadana yumsigi makhada nongmada leramoi nang leikai yam koiningbra haibabu nakhomla nakhutla ma thudikpa soidrabani aduga nangna thabak yawningdabagi nasinaduna kadar tawribado ai loina khangba jani kaino moita mina nai hairaga aduk thajadridubo nangbu ikaidabo idai mana thabak adum tawduna leiraga nangna tumdana leise nubi nang haibidi hairibasing nang yam kai henjilaklabadi nang aphaboiroi ai thabak chale asumna haiduna hembasu thabak chatkre asumna ngasi su lembi hanagi matauko chak cha thoklaba mato leikai gi miwangang bi mache singa punduna wari sanari lembina mache laisna ga maga khatnaba gi wari singa du liduna makhoi punna nokminari lembina ai su hekta khumbani je mananya prok chaktana tawbodo as ai di khayada nokningle khangbra memchana oh adudi noina nemdi kari hai karimta haida bro ba nachegi mi changchang bro natraga nangi mi changchang bro aikhoi nemdi madamdu da leite aduna ima khanglam labadi nya ngangbada amok toiba loiradaban adu ije ayamuk chalage ko nanang lupa halakpa matam yaurakle asumna lembi mapuroiba halaktringai mayumda halakle asumna mathangi numitni hanagi matauko lembi ngasi sunai haiduna hogalakte laisna imungi thabak singdu loishilli loiraduna chak thongnaba changlaklaga asumna khanjai masigi ngakse nutigini ba mana nai haiduna thabak umata yaudribasi masangamde haiduna thabakti manamata yaurei aduga chabadigi jaini nadaba ingondagi hina lokhate haibanida adubudi khangnidana ngashidi asumna lembi mathanda haijaduna mahak manaw nupigi ka adomda kauduna changlei o lembi haiduna kauduna changlei asina mokai dawraba jano o ije kai haige adom changlo o haima
Amuk tumdana lairabro nangbo. Nasa ngamdabro. Ngamlabadi ijese isa nungaiti. Aduna nang chak amuk da thonggero. Noy na tay hoiso. Thabak chatpa matam yawraklani tawrise. Kahidayno da ije. Ngamdada na ngasayda ke hawgatribasin. Hoy hoy, phare ngamdrabadi. Adudi nangi chak saruk hapnaroige. Nasa ngamdrabanina chak chu chaninglamaroi. Aduna hapnaroige. Horen hapluraga chazik lembadu nungaiti. Phare phare adudi tummo nang shidribo. Kari haiba ije. O kari so haideda. Asumna haiduna. Laisna thoktuna chak thongi. Mapuroiba khoisu chak pisaduna thabak thakri. Manem ꯏꯕꯦꯝꯆꯥ ka makhoi ani chak chari. ꯏꯕꯦꯝꯆꯥꯅ Nanaw limbidi chara roi haibro. Hoi ma, masangamde haiduna pothaubani. Ay magi chak saruk ka hapti. Anaba midi chaning thakning ba amata poktabani. Masangamdabani na chadrabadi lemlani haiduna. Matang duda lembi chakham lomda changlai. Maduda manemga mache laisnaga khak chak charambaduda. Hai ma, aiga kawiramba natena. Image ijega tang chari bani ba. Asumna haiduna lembi chak chaphoduda. Magi chak saruk adu yaurongani khanduna paige tawi. Matang duda laisnana. Karino, irulu jabro. Nangna chapu paige tawi dubo lembi. Kay wanu da ije. Aibu irulu jadabra kaina. O lujare sunya. Nangi chak saruk hapti ni ije dia. Karigi hapti ba. Ay su imong sigi mini ni. Karigi no ije na hapti ba dia. O nang do. Ngasay na sayam na ngamhauda ba duda. Ije di niya. Nang chak chaning thakning ba amata pokla maroy. Horen chak to hapchiluraga nang namuk chadrabadi pamui chak to loina lemlani khanduna haptribani ne ado aidi ijeda aigi chak saru hapkano haiduna di haikidadana ijena karigino hai paduk sabiri dubo khangni dana ije nangso nangi si tawgyawna tawribani ba ingonda ibem chana mau yare najena nangna sakana ngamdabaduda nangi chak saru haptabani lemlabadi pamui haidana hairise taridana Yari, adwaitana natondo. Chapumuk launa leptana leitrabasu. Se, na chega charo. Ima chak hablake. Laisnana. Lao, sidai chega chasi. Haima, nga tawbo thongbane ba. Yari, ay charo ye. Noy nabukto pina chak. Pijaning da duna thoy ki tawri bani ba ichegisi. Adubudi khangnidana. Ay na thonglagay ichegi chak saruk hapri yengo ba. Adugay ma, nang sunamaw halasida ngangdaba natro. Namaw ahagi mi chang changli bani ba. Noi na bukto pina chaw ko. Noi chawo ba noi? Hai mawa. Chaning drabadi tok loko. Wayam na ngangla no taning dra. Ima nang sum hinjilakan. Ima wayam na ngangning de ko. Wa makhayam na tarakan no hai basini. Lembi phet law na paithok laga. Memcha hoi da lai. Aduga sumang no lep tu na kawi. Oi je memcha. Oi je. Lai da bajat la masini pisibo. Memcha imong lom dagi khom lai. Kauri ba do tara duna. O kanano, kari haige. Adom changlo o, chakhom na chak chage tawriye. Lembi su imong lom da changle. Haima, lembi ya, nang ngoi dia. Kau draba su sanglake haide. Se, sida pham. Haidu na memcha, pida amapi. Wa makhatari i memcha. Nang bu chaka charak labro. Kari haige, chumna lak bro. Lao, ichi niya, chak chage tawram libani. Inchang si mahaw kari yeng sila. Uti maga, bora maga singjugani. Lao chasi. Chak budi charak tri. Ado, yarni da ije. Haima, se, mahaw yeng sila wo. Nung phadok pu kaidoge. Se, shida khut hamu. Memcha khusam do piduna, makhoi ani chak chamine. Lembi, memcha da ngasai ki warol pumbatami. Ije, ahine, khoidok si thitlabani. Masamdo, loina phoidori bani nong ma ina. Aduga inem do suni. O, tongana kok cha thu odana du oiragana. Adu su khallabani ije handakti. Ay hauba hauраklaba. Hekta khatnaradabani. Aduga masamdasu amta pena phoige. Tungan chu chathok haurage. Asumna hainaduna namit asisu haukri. Memcha mana lembi gi mateng pangbiri. Lembi da phattaba wa kaya haijilli. Tongan chanaba, tongan tanaba, imong khatnanaba. Lembi di khangjade. Mangonda hairiba wa asi. Ajumba mabu nungsiduna phanaba hairibani khanduna. Adumak lawshilli. Nong magi numitni. Laisna mapamda chatki. Lembi mache naitringai matamda dukan khuding mi khuding chattuna machegi maramda phattaba kaya hairi. Lembi na. Ini nangbo aidi tunga chaning bani yadrabani. Aina icheni khanduna khanglaga. Aina angangni khanduna khanglaga leibani. Chawbi tona. Hen malini masu.
ꯃꯑꯣꯡꯒꯗꯤ ꯌꯥꯝ ꯐꯔꯝꯒꯗꯕ ꯃꯥꯜꯂꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯁꯨ ꯑꯩꯅꯁꯨ ꯏꯃꯧꯗ ꯋꯥ ꯍꯥꯏꯕꯗ ꯅꯆꯦꯒꯤ ꯃꯤꯡ ꯄꯜꯂꯤꯕꯁꯤꯗꯤ ꯑꯁ ꯃꯥꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏ ꯂꯩꯔꯝꯂꯕ ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯊꯥꯖꯕꯗꯤ ꯏꯅꯦ ꯈꯔ ꯋꯥꯠꯂꯤꯀꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯏꯅꯦ ꯍꯣꯏꯅꯗꯤ ꯊꯥꯖꯕꯤꯔꯝꯗꯕ ꯌꯥꯏ ꯑꯁꯨꯝꯅ ꯂꯦꯝꯕꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ ꯂꯩꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯀꯔꯤ ꯀꯔꯤ ꯆꯥꯛꯈꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯆꯪꯕꯅꯤ ꯃꯗꯨꯗ ꯂꯩꯁꯅꯥꯗ ꯆꯥꯎꯕꯤꯇꯣꯟꯅ ꯂꯩꯁꯅꯥꯗ ꯉꯁꯥꯏ ꯂꯦꯝꯕꯤꯅ ꯇꯝꯂꯝꯕ ꯄꯥꯎꯗꯨ ꯇꯝꯃꯤ ꯃꯗꯨꯗ ꯂꯩꯁꯅꯥ ꯅꯍꯥꯟ ꯃꯈꯩ ꯑꯉꯥꯡꯅꯤ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄꯗꯣ ꯉꯁꯤꯗꯤ ꯃꯥ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ ꯏꯅꯦ ꯑꯩ ꯆꯪꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯃꯥꯒꯤ ꯇꯥꯔꯤꯕ ꯁꯦꯜꯗꯨ ꯄꯤꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯏ ꯑꯗꯨꯒ ꯄꯣꯂꯥꯡꯈꯣꯛꯇ ꯐꯤ ꯐꯧꯔꯤꯕ ꯂꯦꯝꯕꯤꯗ ꯈꯔ ꯀꯣꯟꯀꯂꯞꯅ ꯀꯧꯏ ꯂꯦꯝꯕꯤ 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 ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗꯅ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯇꯧꯗꯨꯅ ꯂꯩ ꯂꯩꯁꯅꯥ ꯑꯃꯨꯛꯀ ꯀꯧꯏ ꯂꯦꯝꯕꯤ ꯅꯪ ꯂꯩꯔꯝ ꯋꯥꯔꯤ ꯃꯁꯥꯁꯤ ꯑꯩ ꯐꯤ ꯍꯣꯡꯂꯨꯈꯤꯒꯦ ꯑꯩꯗꯤ ꯏꯆꯦꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯧꯔꯤꯕ ꯃꯗꯨ ꯑꯩ ꯊꯣꯛꯂꯛꯂꯒ ꯈꯪꯂꯅꯤ ꯉꯁꯤ ꯅꯪ ꯑꯩꯒ ꯆꯞ ꯆꯥꯅꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥ ꯏꯃꯨꯡꯗ ꯐꯤ ꯍꯣꯡꯂꯨꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯤ ꯎꯁꯤꯠꯇꯅ ꯂꯦꯞꯂꯤꯕ ꯂꯦꯝꯕꯤꯗ ꯂꯩꯁꯅꯥꯅ ꯂꯦꯝꯕꯤ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯅꯣꯡꯇ ꯀꯔꯤ ꯍꯥꯏꯕꯒꯦ ꯑꯣ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯆꯦꯅ ꯏꯄꯥꯝꯗ ꯆꯠꯂꯨꯔꯒ ꯍꯦꯛꯇ ꯂꯥꯟ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯍꯦ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯑꯗꯨꯛ ꯁꯥꯎꯕꯤꯔꯤꯕꯗꯨꯕꯣ ꯀꯔꯤꯒꯤ ꯁꯥꯎꯔꯤꯗꯣꯔꯤꯕ ꯍꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯤꯕꯗꯤ ꯍꯥ ꯑꯩꯅ ꯉꯁꯤ ꯐꯥꯎ ꯂꯩꯕꯁꯤꯗ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯈ꯭ꯔꯕꯒꯦ ꯍꯥ ꯑꯉꯥꯡ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯅꯁꯝ ꯈꯔ ꯌꯥꯎꯔꯤꯕꯗꯣ ꯂꯣꯏ ꯐꯣꯏꯗꯠꯆꯅꯤ ꯅꯪ ꯐꯣꯏꯗꯠꯆꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯍꯥꯌꯣ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯤ ꯐꯣꯏꯔꯒ ꯑꯩꯅ ꯁꯦ ꯐꯣꯏꯕꯤꯔꯣ ꯍꯥꯏꯗꯨꯅ ꯏꯆꯦꯗ ꯊꯥꯡꯖꯤꯟꯗꯨꯅ ꯐꯣꯏꯍꯜꯂꯗ꯭ꯔꯣ ꯁꯦ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯕꯣ ꯁꯦ ꯑꯅꯤ ꯄꯥꯜꯂꯤꯕꯁꯤ ꯁꯤꯁꯤꯅ ꯐꯣꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯏꯆꯦꯅ ꯈꯪꯖꯤꯟꯕꯤꯒꯗꯕ ꯑꯃ ꯏꯆꯦꯇꯪ ꯍꯩꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯈꯪꯖꯤꯟꯕꯤꯒꯗꯕ ꯍꯦ ꯑꯉꯥꯡ ꯑꯗꯨꯒꯨꯝꯕ ꯊꯛꯈꯥ ꯈꯪꯗꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯅ ꯑꯗꯨꯝꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯣ ꯍꯥ ꯇꯥꯛꯄꯤꯔꯛꯄ꯭ꯔꯕ ꯍꯩꯃꯥ ꯉꯝꯃꯤꯅꯦ ꯑꯗꯨꯝꯅ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯠꯇꯅ ꯇꯝꯂꯤꯕ ꯑꯣꯏꯗꯕ ꯃꯌꯥꯝꯗꯨꯕꯣ ꯍꯦꯔ ꯏꯆꯦ ꯏꯃꯥ ꯏꯄꯥꯒꯗꯤ ꯄꯜꯂꯛꯀꯅꯨ ꯁꯨꯝ ꯑꯩꯅ ꯏꯆꯦꯅꯤ ꯈꯟꯗꯨꯅ ꯇꯧꯕꯤꯗꯕꯁꯤꯗ ꯌꯥꯝ ꯀꯥ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯗ ꯑꯗꯨꯒ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯝꯃꯕ ꯑꯣ ꯈꯪꯂꯝꯃꯔꯣꯏ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯗꯅ ꯑꯩꯅ ꯈꯪꯂꯗ꯭ꯔꯣ ꯍꯣꯏ ꯏꯅꯦ ꯆꯥꯎꯕꯤꯇꯣꯟꯅ ꯂꯣꯏꯅ ꯇꯝꯂꯛꯑꯦ ꯉꯁꯤ ꯐꯥꯎꯕ ꯅꯥꯁꯤꯟꯅꯗꯅ ꯊꯕꯛ ꯃꯅꯥ ꯑꯃ ꯌꯥꯎꯗꯕ ꯃꯈꯩ ꯅꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯒ ꯊꯤꯕꯣꯡ ꯆꯥꯔꯝꯗꯥꯏ ꯃꯇꯝꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯔꯒ ꯂꯩꯀꯥꯏ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯔꯨꯔꯒ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯕ ꯃꯈꯩ ꯉꯥꯡꯂꯨꯔꯒ ꯃꯤꯔꯦꯝ ꯑꯣꯏꯔꯒ ꯂꯩꯕꯤ ꯂꯩꯁꯅꯥ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯩ ꯊꯤꯕꯣꯡ ꯀꯥꯏ ꯏꯆꯦꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯕꯅꯦꯕ ꯑꯣ ꯌꯨꯝ ꯀꯥꯏꯗꯕ ꯁꯤꯟꯕꯤ ꯑꯣ ꯎꯁꯤꯠꯇ꯭ꯔꯦ ꯑꯩꯗꯤ ꯅꯪ ꯎꯁꯤꯠꯇ꯭ꯔꯦꯕ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯂꯦꯝꯕꯤ ꯃꯆꯦꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏ ꯑꯗꯨꯒ ꯁꯤ ꯈꯪꯕ꯭ꯔꯥ ꯍꯥ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯁꯤ ꯂꯩꯁꯅꯥꯁꯨ ꯂꯥꯝꯗꯨꯅ ꯂꯦꯝꯕꯤꯒꯤ ꯃꯁꯝꯗꯨ ꯐꯣꯏ ꯑꯣꯏ ꯑꯩꯉꯣꯟꯗꯒ ꯂꯥꯝꯗꯒ ꯐꯣꯏꯔꯛꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯈꯪꯕ꯭ꯔꯥ ꯂꯦꯝꯕꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯁꯝ ꯐꯣꯏꯕꯗꯨ ꯇꯣꯛꯂꯗꯨꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯏ ꯃꯗꯨꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯛꯄꯗꯨꯗ ꯂꯩꯁꯅꯥ ꯐꯣꯏꯔꯤꯕ ꯃꯁꯝꯗꯨ ꯊꯥꯗꯣꯛꯇ ꯄꯨꯂꯞ ꯇꯣꯁꯤꯟꯃꯤꯟꯅꯩ ꯃꯗꯨꯕꯛ ꯂꯩꯁꯅꯥ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯇꯦ ꯍꯩꯃꯥ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯃꯍꯥ ꯀꯩꯅꯣ ꯍꯥꯏꯕꯗꯨꯅꯤꯗꯅ ꯀꯪꯅ ꯌꯦꯟ ꯀꯧꯜꯂꯛꯄ꯭ꯔꯥ ꯈꯪꯗꯦ ꯃꯤ ꯍꯩꯃꯥ ꯁꯤꯔꯦꯅꯤ ꯍꯤꯡꯆꯥꯕꯤ ꯅꯪꯕꯣ ꯑꯝꯇ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯦ ꯃꯤꯁꯤꯕꯣ ꯈꯪꯕ꯭ꯔꯥ ꯑꯉꯥꯡꯅ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯨꯗꯣꯛꯂꯒ ꯄꯦꯟ ꯑꯝꯇ ꯐꯨꯍꯧꯒꯦꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯈꯨꯖꯤꯟꯗꯨꯅ ꯍꯦꯛꯇ ꯃꯆꯦꯗ ꯈꯣꯠꯂꯤ ꯍꯣꯏ ꯃꯁꯤꯔꯦ ꯈꯨꯖꯤꯟꯅꯅꯦ ꯅꯪꯕꯨ ꯍꯤꯡꯆꯥꯕꯤꯔꯣ ꯍꯥꯏ ꯍꯤꯡꯆꯥꯕꯤ ꯂꯦꯝꯕꯤ ꯑꯃꯨꯛꯀ ꯃꯆꯦꯗ ꯃꯌꯥꯗꯨꯅ ꯆꯤꯛꯏ ꯃꯇꯥꯡꯗꯨꯗꯗꯤ ꯂꯩꯁꯅꯥ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯂꯒ ꯍꯥꯏ ꯂꯦꯝꯕꯤ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤ ꯍꯦ ꯍꯨꯏ ꯅꯪꯗꯤ ꯁꯥꯅꯤꯗꯅ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯍꯤꯡꯆꯥꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤꯗꯅ ꯑꯩ ꯉꯁꯤꯗꯒꯤ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯉꯝꯂꯣꯏ ꯏꯃꯥꯒ ꯄꯥꯕꯨꯒ ꯍꯦꯛ ꯂꯥꯛꯄꯒꯅꯦ ꯇꯣꯉꯥꯟꯅ ꯆꯥꯟꯅꯔꯗꯣꯏꯅꯤ ꯑꯣ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯑꯗꯨꯗ ꯊꯣꯛꯅꯕ ꯑꯩꯅ ꯁꯤꯟꯕꯅꯤꯗꯅ ꯅꯪꯗꯤ ꯅꯍꯥꯟꯗꯒꯤ ꯌꯥꯝ ꯄꯥꯝꯂꯤꯕ ꯑꯣꯏꯔꯦ ꯅꯪꯒ ꯄꯨꯜꯂꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯅꯥ ꯑꯃꯗꯁꯨ ꯌꯥꯎꯕꯤꯕ ꯅꯠꯇꯕ ꯂꯦꯝꯖꯥ ꯆꯥꯔꯒ ꯂꯩꯕꯗꯣ ꯇꯣꯉꯥꯟꯅ ꯆꯥꯔꯕꯗꯤ ꯆꯔꯥꯕ ꯍꯦꯟꯅꯤ ꯏꯕꯦꯝꯃ ꯇꯜꯂꯤꯕ ꯈꯨꯇꯟꯗꯨꯒ ꯑꯩꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯗ꯭ꯔꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯆꯧꯕ ꯑꯃ ꯂꯩꯅ ꯑꯩꯅ ꯇꯧꯔꯨꯒꯗ꯭ꯔꯣ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯏ ꯂꯦꯝꯕꯤ ꯂꯩꯁꯅꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯊꯃꯣꯏꯗꯨ ꯆꯥꯛꯄꯗ ꯂꯣꯏꯔꯦ ꯃꯤꯅꯥꯏ ꯀꯩꯗꯤ ꯀꯩꯅꯣ ꯑꯩꯁꯦ ꯅꯪꯒꯤ ꯅꯈꯥꯒꯤ ꯑꯉꯥꯡꯂꯥ ꯃꯤꯅꯥꯏ ꯍꯥꯏꯔꯗꯤ ꯍꯥꯏꯔꯦ ꯑꯣ ꯃꯤꯅꯥꯏ ꯅꯨꯄꯤ ꯌꯥꯝ ꯎꯁꯤꯠꯇꯤ ꯑꯩꯅ ꯁꯨꯝ ꯈꯪꯕꯁꯤꯗꯀꯣ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯗꯨ ꯈꯣꯡꯄꯥꯛꯅ ꯍꯦꯛꯇ ꯀꯥꯎꯏ
ꯂꯦꯝꯕꯤꯁꯨ ꯈꯪꯍꯧꯗꯅ ꯃꯆꯦꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯈꯟꯗꯕꯅ ꯈꯣꯡꯐꯝ ꯁꯦꯝꯍꯧꯗꯕꯅꯤꯅ ꯀꯥꯎꯔꯛꯄꯒꯤ ꯁꯥꯐꯨꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯇꯥꯡꯗꯨꯗ ꯏꯕꯦꯝꯆꯥ ꯊꯨꯃꯣꯛ ꯑꯃ ꯄꯥꯏꯗꯨꯅ ꯍꯜꯂꯛꯄꯗ ꯂꯦꯝꯕꯤ ꯐꯝꯗꯨꯅ ꯅꯥꯍꯦꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯗꯤ ꯑꯗꯨꯗꯨꯅ ꯍꯦꯗꯨꯅ ꯂꯩꯔꯤꯕꯗꯨ ꯀꯩꯗꯧꯔꯕꯒꯦ ꯏꯆꯦꯅ ꯑꯩꯕꯨ ꯐꯨꯔꯤꯕꯅꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏ ꯃꯇꯥꯡꯗꯨꯗ ꯍꯦꯝꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯇꯥꯡ ꯆꯥꯅꯔꯤ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯂꯩꯁꯅꯥꯅ ꯏꯃꯥ ꯑꯩꯁꯨ ꯉꯁꯤ ꯌꯨꯝꯗꯒꯤ ꯍꯜꯂꯛꯄꯗ ꯏꯅꯦ ꯆꯥꯎꯕꯤꯇꯣꯟꯗꯒꯤ ꯄꯣꯠ ꯑꯋꯥꯠ ꯑꯄꯥ ꯂꯧꯕ ꯆꯪꯕꯗ ꯏꯅꯦ ꯆꯥꯎꯕꯤꯇꯣꯟꯗ ꯂꯦꯝꯕꯤꯅ ꯀꯩ ꯄꯥꯎ ꯇꯝꯁꯤꯜꯂꯝꯃꯤ ꯑꯩꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯝꯂꯤꯕꯅꯤ ꯍꯦꯝꯕ ꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯞꯅ ꯂꯦꯝꯕꯤ ꯅꯪ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏꯌꯨ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯅꯪ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯅꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯑꯣ ꯑꯩ ꯁꯥꯎꯗ꯭ꯔꯤꯉꯩ ꯂꯦꯝꯕꯤ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯂꯩ ꯀꯔꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯕꯅꯤ ꯅꯅꯥꯗꯨ ꯄꯪꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯅꯪ ꯅꯍꯥꯟꯗꯒꯤ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯅꯪꯒꯤ ꯁꯥꯖꯠ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯅ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯅꯪ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯏꯇꯩꯃ ꯀꯩ ꯍꯥꯏꯔꯝꯂꯤꯕꯅꯣ ꯑꯣ ꯑꯩꯅ ꯏꯃꯨꯡ ꯑꯁꯤ ꯀꯥꯏꯅꯕ ꯁꯤꯜꯂꯤ ꯃꯥꯕꯨ ꯆꯥꯛ ꯄꯤꯖꯗꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯧ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯅꯕ ꯅꯈꯣꯏꯗ ꯑꯩꯅ ꯁꯦꯝꯖꯜꯂꯤ ꯑꯗꯨꯒ ꯏꯃꯥꯒ ꯑꯩꯒꯅ ꯄꯨꯜꯂꯒ ꯃꯥꯕꯨ ꯑꯣꯠꯂꯤ ꯍꯥꯏꯕꯁꯤꯅꯤ ꯀꯩꯁꯨ ꯂꯩꯕ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥ ꯑꯩꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯎꯁꯤꯠꯇ꯭ꯔꯦ ꯑꯇꯣꯝꯕ ꯍꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯥ ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯠꯇꯅ ꯃꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗ ꯇꯣꯉꯥꯟ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯥꯏ ꯅꯪ ꯇꯣꯉꯥꯟꯅ ꯊꯟꯗꯕꯤꯖꯒꯦ ꯑꯁꯤꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯁꯤꯗ ꯂꯩꯒꯗꯕꯅꯤ ꯏꯃꯨꯡꯗꯒ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯩ ꯂꯦꯝꯕꯤꯕꯨ ꯃꯣꯏꯇꯥ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯏꯆꯦ ꯃꯦꯝꯆꯥꯅ ꯇꯣꯉꯥꯟꯅ ꯆꯥꯔꯕꯗꯤ ꯌꯥꯝꯅ ꯀꯣꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯅꯤ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯁꯦꯝꯖꯤꯟꯕꯅ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯅ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯦꯝꯕꯅ ꯐꯨꯊꯔꯛꯏ ꯅꯪ ꯃꯤꯅ ꯍꯥꯏꯕ ꯋꯥ ꯂꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯐꯨꯊꯩ ꯃꯇꯧꯗꯨꯗ ꯏꯕꯦꯝꯆꯥ ꯈꯣꯏꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯐꯨꯔꯅꯨ ꯏꯃꯧꯒ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯏꯃꯥ ꯃꯤꯒꯤ ꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ ꯏꯕꯦꯝꯆꯥꯅ ꯌꯥꯔꯦꯃ ꯅꯪꯁꯨ ꯀꯞꯄ ꯇꯣꯛꯂꯣ ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯁꯤ ꯃꯉꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯍꯥꯟꯅ ꯏꯃꯥꯅ ꯇꯧꯅꯨ ꯍꯥꯏꯕꯗꯨ ꯌꯥꯔꯝꯂꯕꯗꯤ ꯅꯅꯝ ꯅꯥꯔꯤꯕꯗꯣ ꯅꯥꯔꯣꯏꯗꯕ ꯑꯩꯗꯤ ꯂꯧꯗꯕ ꯃꯤꯗꯗꯤ ꯑꯅꯤꯔꯛ ꯁꯨꯅ ꯉꯥꯡꯕꯁꯨ ꯍꯩꯅꯗꯦ ꯑꯗꯨꯅ ꯏꯃꯥꯅꯁꯨ ꯉꯥꯡꯗꯕꯅꯤ ꯏꯃꯥ ꯑꯩ ꯂꯥꯟꯖꯔꯦ ꯅꯃꯧꯅ ꯑꯇꯟꯕꯤ ꯃꯤꯒꯤ ꯃꯤꯋꯥ ꯂꯧꯔꯨꯕꯅ ꯅꯃꯧꯅ ꯑꯔꯥꯟꯕ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯣ ꯍꯥꯏꯗꯨꯅ ꯃꯆꯦꯒ ꯃꯅꯦꯝꯒ ꯃꯄꯨꯔꯣꯏꯕꯒꯗ ꯈꯣꯏꯔꯝꯃꯤ ꯂꯩꯁꯅꯥꯅ ꯍꯣꯏꯁꯦ ꯍꯧꯒꯠꯂꯣ ꯅꯥꯕꯗꯁꯨ ꯂꯣꯏꯔꯝꯕꯅꯤ ꯑꯩꯁꯨ ꯅꯥꯕꯅ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯐꯣꯏꯕꯒ ꯆꯤꯛꯄꯒ ꯈꯣꯠꯄꯒ ꯍꯥꯏꯗꯨꯅ ꯂꯩꯁꯅꯥꯁꯨ ꯐꯥꯒꯤ ꯇꯥꯏ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯦꯝꯕꯤ ꯂꯩꯀꯥꯏ ꯀꯣꯏꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯅꯥꯁꯤꯟꯅꯗꯨꯅ ꯊꯕꯛ ꯌꯥꯎꯗꯕ ꯑꯁꯤꯁꯨ ꯇꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯂꯩꯁꯅꯥꯁꯨ ꯅꯥꯎꯄꯨꯗꯨꯅ ꯂꯦꯝꯕꯤꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯑꯃ ꯄꯣꯛꯂꯤ ꯈꯔ ꯂꯩꯔꯕ ꯇꯨꯡ ꯂꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯂꯩꯔꯛꯄꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯃꯅꯦ ꯃꯈꯨ ꯑꯅꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ